ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯀꯃꯦꯟꯇ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯛꯑꯦ, ꯑꯩꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯦ ꯀꯣꯊ ꯃꯥꯜꯂꯦ, ꯈꯔ ꯇꯦꯟꯁꯤꯟꯕꯤꯌꯣꯅ꯫ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯔꯤ, ꯑꯩꯁꯦ ꯋꯥ ꯉꯥꯡꯕꯗ ꯈꯔ ꯇꯞꯄꯒꯤꯀꯣ ꯑꯗꯨꯃꯥꯏꯅ ꯀꯣꯊꯕ ꯑꯣꯏꯅ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯑꯩꯅ ꯍꯦꯟꯅ ꯊꯨꯅ ꯃꯤꯗꯨꯅ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯍꯥꯏꯖꯕꯅꯦꯕ, ꯑꯗꯣ ꯑꯩꯅ ꯀꯣꯏꯊꯣꯛꯑꯒ ꯍꯥꯏꯕꯗꯤ ꯅꯠꯆꯗꯦꯕ꯫ ꯃꯤꯅ ꯑꯗꯨ ꯍꯥꯞꯄꯤꯌꯨ ꯑꯗꯥ ꯍꯥꯞꯄꯤꯌꯨ ꯅ ꯍꯥꯏꯕꯗꯨꯃꯛ ꯍꯥꯏꯖꯕꯅꯤ꯫ ꯑꯩꯅ ꯄꯥꯔꯤꯕ ꯃꯑꯣꯡꯁꯦ ꯈꯔ ꯋꯥꯔꯤ ꯂꯤꯕꯒꯤ ꯃꯑꯣꯡꯗ ꯂꯤꯖꯕꯅꯤꯅ ꯖꯔ ꯖꯔ ꯂꯤꯁꯟꯕꯗꯣ ꯑꯗꯨꯁꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯕ, ꯑꯗꯨꯒꯤꯅꯤ ꯋꯥꯔꯧꯕꯤꯒꯅꯣꯅ ꯍꯥꯏꯖꯔꯤ꯫ ꯑꯇꯣꯞꯄ ꯀꯃꯦꯟꯁꯤꯡꯗ ꯑꯃꯨꯛ ꯍꯥꯏꯕꯤꯔꯛꯑꯦ, ꯑꯩꯅ ꯄꯥꯊꯣꯛꯆꯔꯤꯕ ꯃꯌꯥꯝꯗ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯖꯔꯤꯁꯦ ꯚꯥꯞꯅ ꯁꯥꯒꯠꯂꯒ ꯍꯥꯏꯕ ꯃꯥꯟꯕ ꯌꯥꯎꯋꯦ ꯀꯃꯦꯟꯇ ꯊꯝꯕꯤꯔꯛꯑꯦ, ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ, ꯑꯗꯨꯃꯥꯏꯅ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ꯫ ꯃꯤꯗꯨꯅ ꯍꯥꯏꯔꯛꯄꯗꯣ ꯑꯩꯅ ꯑꯃꯨꯛ ꯃꯌꯥꯝꯗ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯖꯕꯅꯦꯕ꯫ ꯁꯣꯏꯈꯤꯕ ꯌꯥꯎꯔꯝꯒꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒ, ꯑꯩꯅꯁꯨ ꯃꯨꯟꯅ ꯌꯦꯡꯍꯧꯗꯕ, ꯃꯉꯣꯟꯗ ꯑꯃꯨꯛ ꯀꯣꯏꯁꯟ ꯇꯧꯍꯧꯗꯕ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯈꯤꯇꯪ ꯌꯥꯝꯅ ꯂꯩꯕꯅꯤꯅꯀꯣ, ꯑꯩꯒꯤꯁꯨ ꯁꯤꯌꯔ ꯇꯧꯖꯅꯤꯡꯉꯦ, ꯑꯩꯒꯤꯁꯨ ꯁꯤꯌꯔ ꯇꯧꯖꯅꯤꯡꯉꯦꯅ ꯍꯥꯏꯔꯛꯄꯁꯤꯗ ꯑꯩꯅꯁꯨ ꯅꯪꯅꯕꯀꯣ ꯅꯨꯡꯇꯤꯒꯤ ꯑꯃꯃꯝ ꯇꯧꯔꯛꯄꯅꯤꯅ ꯃꯔꯛꯇ ꯁꯣꯏꯈꯤꯕ ꯌꯥꯎꯔꯝꯒꯅꯤ꯫ ꯑꯗꯣ ꯑꯩ ꯃꯊꯪꯗ ꯑꯃꯨꯛ ꯁꯦꯝꯗꯣꯛꯆꯔꯛꯀꯦ ꯑꯩꯒꯤ ꯑꯁꯣꯏꯕꯗꯣ, ꯑꯗꯨꯒ ꯋꯥꯈꯜꯗꯣ ꯂꯥꯟꯅꯗꯤ ꯆꯠꯄꯤꯒꯅꯨ꯫ ꯑꯩꯅ ꯃꯤꯠ ꯅꯥꯀꯣꯡ ꯁꯤꯡꯅꯕꯅꯤꯅ ꯃꯌꯥꯝꯗ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯖꯕꯁꯤꯗ ꯚꯥꯞꯅ ꯁꯥꯒꯠꯄ ꯑꯣꯏꯅ ꯎꯕꯤꯒꯅꯨꯅ ꯑꯩ ꯊꯝꯖꯔꯤ꯫ ꯐꯔꯦ, ꯑꯩ ꯋꯥꯔꯤꯔꯣꯝꯗ ꯂꯥꯛꯆꯔꯒꯦ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯄꯨꯟꯁꯤ ꯑꯃꯒꯤ ꯋꯥꯔꯤꯅꯤꯗ꯫ ꯄꯨꯟꯁꯤ ꯑꯃꯗ ꯊꯦꯡꯅꯔꯛꯄ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯗꯨꯅꯤ ꯑꯩ ꯃꯌꯥꯝꯗ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯌꯥꯝ ꯀꯟꯅ ꯑꯋꯥꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯅꯠꯇꯦ, ꯁꯦꯡꯅ ꯍꯥꯏꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ꯫ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯩꯁꯨ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇꯦꯕꯀꯣ꯫ ꯃꯥꯒꯤ ꯃꯃꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯣꯠꯅꯕ ꯀꯟꯕ, ꯌꯥꯝꯅ ꯍꯣꯠꯅꯕ ꯀꯟꯕ, ꯏꯪ ꯇꯞꯄ, ꯋꯥ ꯀꯌꯥ ꯉꯥꯡꯒꯟꯗꯕ ꯃꯃꯥ ꯑꯃ ꯑꯣꯏ꯫ ꯃꯃꯥ ꯑꯃ ꯑꯣꯏꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯕ, ꯃꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯈꯟꯕ꯫ ꯃꯄꯥꯁꯤꯁꯨ ꯃꯆꯥꯁꯤꯡꯕꯨꯌꯥꯝ ꯂꯨꯅ ꯇꯧꯏ, ꯃꯣꯏꯁꯤꯡꯁꯦ ꯌꯥꯝ ꯂꯨꯅ ꯇꯧꯖꯩ, ꯃꯆꯥꯁꯤꯡꯁꯦ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯅ ꯌꯥꯝꯅ ꯌꯦꯡꯁꯤꯟꯖꯩ꯫ ꯑꯗꯨꯕꯨ ꯃꯄꯥꯁꯤꯗꯤ ꯈꯤꯇꯪ ꯐ꯭ꯔꯤ ꯑꯣꯏꯅ ꯑꯣꯏꯊꯣꯛꯄꯗꯣ, ꯈꯤꯇꯪ ꯅꯨꯡꯉꯥꯏꯕꯃꯛꯇ ꯑꯣꯏꯔꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯊꯣꯛꯄ, ꯂꯥꯡꯊꯣꯛꯄ ꯍꯥꯏꯅ ꯇꯧꯏ꯫ ꯃꯃꯥꯁꯤꯗꯤ ꯁꯤꯒꯤ ꯁꯔꯨꯛꯁꯦ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕ, ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯒ ꯑꯗꯨꯈꯛ ꯇꯧꯖꯕ꯫ ꯃꯃꯥꯁꯦ ꯒꯣꯔꯃꯦꯟ ꯖꯣꯕ ꯇꯧꯏ꯫ ꯃꯃꯥꯁꯤꯅ ꯃꯆꯤꯟ ꯃꯅꯥꯎ ꯃꯣꯏꯁꯤꯡꯁꯦ ꯌꯥꯝ ꯆꯦꯛꯁꯟꯅ ꯍꯥꯏꯇꯥꯔꯦ, ꯌꯥꯝ ꯀꯦꯌꯔ ꯂꯧꯔꯒ ꯌꯣꯛꯆꯔꯛꯏ꯫ ꯅꯨꯄꯤ ꯃꯊꯟꯇ ꯌꯥꯎꯖꯕꯤꯅꯤ ꯃꯥꯁꯦ ꯃꯕꯨꯡꯁꯤꯡꯒꯤ ꯃꯔꯛꯇ꯫ ꯃꯥꯒꯤ ꯃꯃꯥꯁꯦ ꯄꯣꯛꯏꯕ ꯃꯕꯣꯛꯁꯦ ꯁꯤꯁꯨ ꯌꯥꯝꯅ ꯐꯩ, ꯃꯃꯥꯒꯤꯗꯃꯛꯇ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯉꯦꯕ꯫ ꯃꯃꯥ ꯄꯣꯛꯄ ꯃꯥꯒꯤꯗꯤ ꯃꯕꯣꯛ ꯇꯥꯔꯦ꯫ ꯁꯤꯁꯦ ꯃꯔꯥꯏꯕꯛ ꯊꯤ, ꯃꯃꯥꯁꯤꯁꯨ ꯃꯔꯥꯏꯕꯛ ꯊꯤ꯫ ꯃꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄ ꯃꯄꯥꯁꯦ ꯄꯨꯄꯨ ꯇꯥꯔꯦ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯒꯤꯗꯤ ꯄꯨꯄꯨ ꯇꯥꯔꯦ꯫ ꯄꯨꯄꯨꯒꯤ ꯏꯃꯨꯡꯁꯦ ꯃꯣꯏꯁꯦ ꯃꯇꯝꯗꯨ ꯁꯟ ꯌꯥꯝꯅ ꯂꯣꯏꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯃꯦ ꯍꯥꯏ꯫ ꯑꯗꯣ ꯁꯟ ꯑꯃ ꯊꯕꯥꯛꯇ ꯀꯥꯎꯕꯗꯒꯤ ꯏ ꯑꯁꯤꯕ ꯆꯪꯈꯤꯗꯅ ꯄꯨꯄꯨꯁꯦ ꯂꯩꯈꯤꯗꯦ꯫ ꯃꯃꯥ ꯄꯣꯛꯄ ꯑꯩꯈꯣꯏꯒꯤ ꯃꯄꯥꯁꯦ ꯃꯄꯨ ꯇꯥꯔꯦꯗꯅ꯫ ꯑꯗ ꯁꯤꯗꯒꯤꯗꯤ ꯃꯕꯣꯛꯁꯦ ꯃꯔꯥꯏꯕꯛ ꯊꯤꯕꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯍꯧꯔꯦ꯫ ꯑꯗ ꯃꯕꯣꯛꯁꯤꯁꯨ ꯑꯃꯨꯛ ꯊꯕꯛ ꯇꯧꯋꯦ꯫ ꯊꯕꯛ ꯇꯧꯕꯅꯤꯅ ꯃꯇꯝꯗꯨꯗ ꯃꯇꯝꯒꯤ ꯈꯣꯡꯆꯠ ꯃꯇꯨꯡ ꯏꯟꯅ ꯃꯕꯣꯛꯀꯤꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯗꯀꯣ ꯃꯄꯨ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯁꯥꯒꯤ ꯒꯣꯔꯃꯦꯟ ꯖꯣꯕ ꯑꯃ ꯇꯧꯖꯕꯅꯤꯅ ꯃꯄꯥꯟ ꯂꯨꯄꯥꯟꯒ ꯊꯣꯛꯇꯅ ꯈꯣꯠꯇꯅ ꯇꯧꯕꯗꯨꯗ ꯃꯥꯒꯤꯁꯨ ꯑꯃꯨꯛ ꯊꯦꯡꯅꯩ ꯀꯅꯥꯒꯨꯝꯕ ꯑꯃꯀꯣ, ꯑꯃꯨꯛ ꯊꯦꯡꯅꯔꯒ ꯃꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯃꯅꯥꯎꯅꯨꯄꯤ ꯑꯃ ꯐꯪꯉꯦ꯫ ꯃꯃꯥꯁꯤꯒꯤꯗꯤ ꯃꯅꯥꯎꯅꯨꯄꯤ ꯃꯟꯗꯣꯝꯆꯥ ꯇꯥꯔꯦ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯒꯤꯗꯤ ꯃꯣꯏꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯩ꯫ ꯃꯟꯗꯣꯝꯆꯥꯒ ꯃꯃꯥꯒꯁꯦ ꯃꯆꯤꯟ ꯃꯅꯥꯎ ꯄꯣꯛꯃꯤꯟꯅꯗꯕ ꯑꯣꯏꯔꯁꯨ ꯆꯍꯤ ꯐꯅꯌꯥꯝ ꯒꯦꯞ ꯂꯩꯔꯁꯨꯀꯣ ꯌꯥꯝ ꯂꯨꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯩ꯫ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯒꯤ ꯁꯥꯏꯠꯇ ꯍꯥꯏꯇꯥꯔꯦꯅꯦ, ꯃꯄꯥ ꯄꯣꯛꯄ ꯃꯕꯣꯛꯁꯦ ꯁꯤ ꯑꯗꯒꯤ ꯃꯅꯦꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦ, ꯃꯄꯥꯒꯤꯅ ꯃꯆꯟꯅꯨꯄꯤꯁꯤꯡ ꯇꯥꯔꯦ꯫ ꯃꯣꯏꯅꯗꯤ ꯀꯌꯥ ꯅꯨꯡꯁꯤꯗꯦ ꯃꯃꯥꯁꯦꯀꯣ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯁꯦ ꯊꯕꯛꯀ ꯇꯧꯕꯅꯤꯅ ꯈꯣꯠꯄꯅꯤꯅ ꯃꯌꯥꯝꯗꯒꯤ ꯈꯤꯇꯪ ꯍꯦꯟꯀꯠꯄꯗꯨꯗꯀꯣ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯇꯁꯦꯡꯅ ꯈꯔ ꯍꯦꯟꯀꯠꯄ ꯃꯤꯁꯦ ꯑꯐꯕ ꯃꯤꯗꯅꯤ ꯃꯥꯗꯤ ꯌꯥꯝ ꯍꯦꯟꯀꯠꯂꯦ ꯐꯩ ꯍꯥꯏꯕ ꯀꯥꯡꯕꯨ ꯑꯃ, ꯑꯗꯣ ꯃꯣꯏꯗꯒꯤ ꯍꯦꯟꯀꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯜꯂꯛꯄ ꯊꯕꯛ ꯇꯧꯕꯤ, ꯍꯣꯏ ꯃꯇꯝꯗꯨꯗ ꯊꯕꯛ ꯇꯧꯕꯤ ꯅꯨꯄꯤꯅꯕꯨ ꯊꯕꯛꯃꯛꯇ ꯇꯧꯔꯁꯨ, ꯏꯃꯨꯡꯒꯤ ꯊꯕꯛꯃꯛꯇ ꯃꯇꯦꯡ ꯄꯥꯡꯉꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯡꯊꯥꯅꯗꯕ ꯍꯥꯏꯇꯥꯔꯦ꯫ ꯃꯥꯅ ꯇꯧꯕ ꯊꯕꯛꯄꯨ, ꯑꯗꯒꯤ ꯃꯥꯅ ꯁꯥꯎꯔꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯁꯨ ꯊꯕꯛ ꯇꯧꯋꯦꯅ ꯄꯣꯡꯉꯤꯅꯤ ꯈꯣꯠꯂꯤꯅꯤ ꯀꯥꯏꯅ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯌꯥꯝ ꯉꯥꯡꯕꯤꯕ꯫ ꯑꯗꯣ ꯁꯤꯗꯒꯤꯗꯤ ꯃꯃꯥꯁꯤꯅꯀꯣ, 마ꯁꯨ ꯃꯤ ꯑꯃꯅꯤ, ꯌꯨꯝ ꯑꯃ ꯄꯥꯟꯗꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯥꯁꯦ ꯇꯣꯉꯥꯟꯅ ꯑꯗꯥꯏ ꯃꯅꯥꯛꯇ ꯏꯪꯈꯣꯜ ꯑꯃ ꯂꯩꯔꯒꯀꯣ ꯔꯦꯟꯠꯀ ꯁꯥꯟꯇꯣꯛꯑꯒ ꯃꯣꯏꯁꯦ ꯊꯝꯃꯦ꯫ ꯔꯦꯟꯠ ꯁꯥꯟꯇꯣꯛꯄꯁꯤꯗꯁꯨ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯗꯨꯝ ꯍꯥꯏ, ꯃꯤ ꯂꯣꯏꯔꯒ ꯄꯩꯁꯥ ꯇꯥꯜꯂꯦꯅ꯫ ꯁꯣꯝ ꯅꯥꯀꯟꯒꯤ ꯃꯄꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯦꯁꯤꯡ ꯃꯕꯣꯛꯁꯤꯡꯀꯣ
moinasꯨ yam nungsidaba haitare mause mayam yambasida monda khara nungainadaba haitare ne khara hena phagibsida moidagi hen khara doijala kaina khanbagi mawng ama uba male hai adumaina leire adu si matamse mama sinadi ko aduki matik macha singse soidanaba de migasu thawaina onjanaraga manaraga su khanadaba mine hairi e haiba kisu asawbu kisu ma utte magi tawam thokpoda dom tawraga lei maboksinasu yamna mateng pangi hai financial ko awat apa kodimak maboksina aduki matik mateng pangki si matamse moise mapasina fazana care lobiraga moisingse larik adum fazana tame tamakpa matam sida khogi pungkak charpa khogi inkalakpa matam yore inkalakpa matam sida kamaina tawge haiba matam sida mamanabi gi ko through dagi mase nupa ma khangnagi nupa se outside ta leirga thoglaga leba to icham chamna loinaba tinabadagi nushinaba matam sida ko inkalakpa matam gi yam nungaibado ko koi class ka se yaudabida bangka tawthoka koibaga chatkhaibi yamna nungaiba mafamda haitare ne to koiba chatana khotana picnic ki type ta ko achapoka se hauraga porpase madi hojiki nupi se mana di pude ai ma khangnariba maga nushinaiba nupa se ko mana su kharasu senior ni haiba mongonda ki mana ga hauraga pubiraktana de gari ka se leidana khotana tawbagi ti pakna ti hai inkhalagoi paksada chaningbi panglangda langning bido adumain tawjana moise bus ta ko mamanabi meyam ga tawraga bus ta ga tawraga chatle ye ko haidi lang marom doina chatpai tai nungai amna nungai ningbagi matam hai tai ne yumda di phanjalaga thambagi mapan tholpadaga hoi inkhalakota kitang ngausanabado adada dum yaur e haye sigi matam sama khangnari ba ko maga ahan ba hai tai ne magi punsida ahan ba nungsiba se sisiga matam sida moise hanadi paisa yam pairami hai ma khangnari ba nupa se ado moise mapa leidabadagi paisa nungsa je khara watharakpa sigi matam sida R15 yam chatnari se ko charisma kaina gari leidana adugumba FJ ka se yam no chatnaba matam ne hai sigi matam se masi gari su thaude hai ba ko aduma kasumta khangi de hai matam du da hosiki nupi se moi mu se kogi nuaya phabi imungi macha ne ba aduma ganu shinai ba nupa se nang adu gari thaudaba ya de khotaba ya de ma karimta khangi ba leiti chamna dum langmin na ba ngaumin na ba riksho ga se tominar dum chatli hai ba yamna chamna mana magi nushi bagi damakta ma loina mak kathor e ba kathokpa haibadi mana adu piri ada piri pirakte engonda pijade haibagi wakal amata mangonda khanjagide swagi matam sida magi mogi mapu mapokse ko nupisi gi mapa pokpa mapu mapokse ko sonjalakpa matam sida mogi mapa sausina ko gi ehlamje yen thoknaraji kholaji kan haibasta hojiki mapa se nupisi gi mapa sina ju koi mayamba man hairabani na hoi yare khole gainaga hairaga ne yedoknabagi tathok tasinga tawbasida amuk paukthokpibado ko haidi moise khara yengsanbagi sumaina ga paukthokpi ai lamda yamna chopa oinaga uhangi haiba ko moise si khudima khangasu mapasina asmanaru da moga manadabana phagani kaina hairaga si sumanagide ada sidagi magi nushinabarom da ungla eko te nushinabanu pasina mangonda yamna mana khanjari duga ko yarni haibagi mati hoi nushibagi di oirambe aduga advantage yam lawibado mangonda magi sanagi khudop chijaba zarinda adama se sanalung pase tasingna mamana thonbibagi ko macha mani hain thonbibagi mase siba ada yam important oina diloksan daba ko mina sine sabagi adum siba kasda magi nushidaba nupasina haye aidi outside ta muhana changaga ai lairoi thabak tawroi sida oina aise kainoma yengena thaba ma dukala ma phamge na khalle ado nagi khudop to aido matam khara thamse na haiba zainda ada hojiki nupi sisu masu adum yai hai ma leitadana tawrini masu magi damak tane haibada mama na su paisa puthokpa ngamdrabani na mai khara leijabdu aina mateng pangba yai na khala mana khudop si phawba thamtoe aduga magi dukala ma hanghalle yam nungai na lemine hai magi dukan se hangba kada yamna mana thamoi singna ko mangonda leirage na khallaga matamduda pigibani haiyeba ko thamoi singna nushibagi ada sumaina dukan famaga matam khara leiraga mase khoi secondary matam se loraga laik tambagi outside ta chango na haiba maga nushinaiba nupasina di atoki matik yade hai mangonda nang changino mana matam sida khalmase madi outside ta dum lairakpani na outside ta leiba nupi singsigi phattaba amot palisa sibu khangbagi rana masu gyan dadabado adumaina gu oirijala natraga aina outside ta leithokradi ibani lapnarani haibagi nungai chirana
ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯗꯦ ꯁꯤ ꯈꯥꯡꯒ ꯌꯥꯗꯦ ꯍꯥꯏ ꯃꯥꯒꯤ ꯐꯥꯔꯁ ꯂꯞꯁꯤꯅꯀꯣ ꯃꯥꯁꯨ ꯌꯥꯅꯤꯡꯗꯦ ꯌꯥꯅꯤꯡꯗ꯭ꯔꯁꯨ ꯃꯃꯥ ꯃꯄꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕꯗꯀꯣ ꯍꯤꯛꯇꯣꯛꯄ ꯉꯝꯗꯦ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯎꯄꯥꯏ ꯂꯩꯇꯕꯩꯅ ꯃꯥꯁꯦ ꯂꯥꯛꯑꯦ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯥꯒꯤ ꯐꯥꯔꯁ ꯂꯞꯁꯦ ꯑꯃꯨꯛ ꯏꯟꯅꯔꯛꯑꯦ ꯃꯥꯅ ꯗꯨꯀꯥꯟ ꯐꯝꯃꯤꯕ ꯃꯐꯝꯁꯦ ꯌꯣꯟꯊꯣꯛꯑꯝꯃꯒ ꯃꯥꯁꯨ ꯃꯐꯝꯗ ꯂꯥꯛꯑꯒ ꯃꯥ ꯉꯁꯥꯏꯗꯤ ꯂꯥꯛꯑꯣꯏ ꯍꯥꯏꯈꯤꯗꯅꯀꯣ ꯑꯗꯣ ꯅꯨꯡꯁꯤꯅꯕꯅꯤꯅꯀꯣ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯁꯦ ꯀꯜꯂꯤꯗꯅ ꯂꯥꯛꯑꯒ ꯃꯥꯁꯨ ꯂꯩꯔꯦ ꯑꯗꯥꯏꯗ ꯖꯣꯕ ꯑꯃ ꯇꯧꯔꯒ ꯂꯩꯔꯦ ꯃꯥꯅ ꯍꯣꯁꯇꯦꯜꯗ ꯂꯩꯔꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯍꯣꯁꯇꯦꯜꯗ ꯂꯩꯖꯩ ꯂꯩꯕ ꯃꯇꯝꯁꯤꯗ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯋꯦ ꯑꯩꯒꯤꯗꯃꯛꯇ ꯃꯥꯁꯦ ꯂꯥꯛꯑꯦꯀꯣ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯃꯥꯒꯤ ꯍꯣꯁꯇꯦꯜꯒꯤ ꯐꯤꯁꯦ ꯁꯤ ꯄꯤꯊꯣꯛꯈ꯭ꯔꯒ ꯃꯄꯥꯅ ꯊꯥꯔꯛꯄ ꯃꯥꯒꯤ ꯄꯩꯁꯥꯁꯤꯡꯁꯦ ꯃꯥꯅ ꯇꯨꯡꯁꯜꯂꯒꯀꯣ ꯈꯔꯗꯤ ꯑꯗꯨꯝ ꯇꯨꯡꯁꯜꯂꯒ ꯊꯝꯖꯤꯜꯂꯒ ꯆꯍꯤ 2-3 ꯐꯥꯎꯗꯤ ꯃꯥꯒ ꯈꯪꯅꯔꯤꯕ ꯐꯥꯔꯁ ꯂꯞꯁꯦ ꯁꯤꯗ ꯃꯥꯅ ꯃꯥꯒꯤ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯄꯤꯊꯣꯛꯑꯦ ꯍꯥꯏꯌꯦꯕ ꯍꯥꯏꯕꯗꯤ ꯃꯥꯁꯨ ꯄꯩꯁꯥꯗꯨꯅ ꯀꯣꯟꯅꯗꯕꯅꯤꯅ ꯀꯣꯟꯅꯅꯕꯅꯦꯅ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯒꯤ ꯃꯇꯝꯗꯒꯤ ꯑꯃꯨꯛ ꯃꯥꯁꯦ ꯀꯔꯤꯝꯇ ꯆꯠꯊꯣꯛꯀꯦ ꯍꯥꯏꯕꯁꯤ ꯌꯥꯗꯕ ꯍꯥꯟꯅꯗꯒꯤꯁꯨ ꯍꯧꯅꯅꯦ ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯁꯤꯅ ꯃꯥꯁꯦ ꯃꯥꯅ ꯈꯪꯅꯕ ꯃꯃꯥꯟꯅꯕꯤꯁꯦ ꯁꯤꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯅꯤ ꯃꯥꯅ ꯍꯦꯛ ꯃꯃꯤꯡ ꯈꯪꯗ꯭ꯔꯕ ꯃꯃꯥꯟꯅꯕꯤꯁꯦ ꯑꯃꯠꯇ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯕ ꯇꯤꯟꯅꯕ ꯌꯥꯗꯕ ꯄꯨꯔꯥ ꯃꯥꯁꯦ ꯖꯦꯜꯗ ꯊꯝꯕꯒꯤ ꯇꯥꯏꯞꯇ ꯇꯧꯕ ꯑꯩ ꯑꯁꯤꯗ ꯆꯠꯂꯨꯒꯦ ꯍꯥꯏꯕꯁꯨ ꯌꯥꯗꯕ ꯑꯩ ꯁ꯭ꯋꯥꯏꯗ ꯊꯣꯛꯀꯦ ꯍꯥꯏꯕꯁꯨ ꯁ꯭ꯋꯥꯏꯐꯧꯇꯪ ꯗꯨꯀꯥꯟꯐꯧꯇꯪ ꯊꯣꯛꯀꯦ ꯍꯥꯏꯕꯁꯦ ꯀꯔꯤꯝꯇ ꯌꯥꯗꯕꯤꯅꯤ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯀꯔꯤꯝꯇ ꯌꯥꯗꯕꯤ ꯑꯗꯨꯒ ꯃꯥꯒ ꯀꯣꯏꯅꯔꯤꯕ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯁꯤꯅꯦ ꯃꯥꯅ ꯀꯣꯏꯗꯅ ꯂꯥꯡꯗꯅ ꯆꯠꯇꯣꯏꯅꯦ ꯑꯗꯨꯝ ꯂꯩꯗꯣꯏꯕ ꯅꯨꯄꯥꯅꯤꯅ ꯑꯗꯣ ꯃꯥꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤꯕꯅ ꯍꯥꯏꯔꯛꯑꯕꯅꯤꯅ ꯑꯗꯨꯝ ꯍꯣꯁꯇꯦꯜ ꯃꯅꯨꯡꯗꯒꯤ ꯁꯨꯡꯍꯦꯟ ꯍꯦꯟꯗꯣꯛꯇꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯅꯒꯀꯣ ꯉꯁꯥꯏꯐꯥꯎ ꯆꯠꯁꯤ ꯈꯣꯠꯁꯤ ꯀꯥꯟꯅ ꯍꯥꯏꯕꯁꯦꯀꯣ ꯑꯥꯎꯠꯁꯥꯏꯗꯠꯇ ꯂꯥꯛꯑꯕꯅꯤꯅ ꯂꯝ ꯑꯃ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯁꯤ ꯈꯣꯠꯂꯨꯁꯤ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯃꯥ ꯀꯔꯤꯝꯇ ꯌꯥꯎꯖꯔꯛꯇꯦ ꯍꯣꯁꯇꯦꯜ ꯃꯅꯨꯡꯁꯤꯗ ꯑꯗꯨꯝ ꯂꯩꯗꯣꯏꯕ ꯑꯗ ꯆꯠꯊꯣꯛꯇ꯭ꯔꯕꯅꯤꯅ ꯁꯦꯡꯅ ꯍꯥꯏꯔꯒ ꯃꯥꯁꯨ ꯀꯦꯅꯤꯡ ꯆꯥꯅꯤꯡꯕꯗꯣ ꯐꯥꯎꯗ꯭ꯔꯦꯗꯅ ꯌꯦꯜꯂꯣ ꯐ꯭ꯔꯨꯏꯠ ꯑꯃ ꯂꯩ ꯍꯥꯏ ꯃꯥꯅ ꯍꯦꯛ ꯂꯤꯠꯀꯟꯕ ꯁꯨꯝ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯅ ꯂꯤꯠꯄꯅꯦ ꯍꯥꯏ ꯁꯤꯒꯤ ꯐꯨꯔꯤꯠꯁꯦ ꯑꯗꯨꯝ ꯃꯃꯥꯟꯅꯕꯤ ꯂꯛꯅꯩ ꯍꯥꯏ ꯅꯪ ꯑꯗꯨ ꯐꯨꯔꯤꯠꯇꯨꯒ ꯑꯗꯨꯝ ꯂꯤꯠꯂꯒ ꯅꯪ ꯍꯣꯁꯇꯦꯜꯁꯦ ꯅꯪ ꯅꯄꯨꯟꯁꯤꯗꯣ ꯂꯣꯏꯁꯜꯂꯅꯦꯅ ꯁꯨꯝ ꯂꯩꯕꯗꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯄꯥꯝꯖꯕꯒꯤ ꯈꯟꯗꯅ ꯂꯩꯖꯔꯤ ꯑꯗꯨꯕꯨ ꯆꯠꯊꯣꯛꯇ꯭ꯔꯕꯅꯤꯅ ꯃꯥꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯄꯣꯠꯇꯣ ꯂꯤꯠꯂꯒ ꯑꯗꯨꯝ ꯂꯩ ꯍꯥꯏꯌꯦ ꯁꯤꯗꯩꯁꯤꯗꯀꯣ ꯑꯗ ꯆꯠꯊꯣꯛꯀꯦ ꯈꯣꯠꯇꯣꯛꯀꯦ ꯀꯥꯏꯅꯁꯨ ꯀꯩꯝꯇ ꯌꯥꯗꯦꯗꯅ ꯑꯗꯒꯤ ꯁꯤꯗ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯃꯅ ꯃꯥꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗ ꯒꯤꯐ ꯑꯃ ꯄꯤꯔꯦ ꯈꯜꯂꯣꯕꯀꯣ ꯁꯨꯝ ꯐꯣꯟꯒꯁꯦ ꯇꯦꯕ꯭ꯂꯦꯠꯀꯁꯦ ꯂꯩꯔ ꯄꯤ ꯍꯥꯏꯕꯀꯣ ꯃꯥꯒꯤꯗꯃꯛꯇꯅꯦꯅ ꯑꯗꯨꯒꯅꯦ ꯃꯥꯒꯤ ꯅꯨꯄꯥꯁꯤꯅꯅꯦ ꯄꯥꯏꯅꯔꯅꯦꯕ ꯃꯥꯅ ꯄꯤꯔꯛꯄ ꯒꯤꯐꯇꯣ ꯄꯥꯏꯅꯔꯅꯤ ꯑꯗꯨꯒ ꯃꯥꯒꯤꯗꯃꯛꯇ ꯃꯃꯥ ꯃꯄꯥꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯥꯒꯤꯗꯃꯛꯇ ꯃꯃꯥ ꯃꯄꯥꯅ ꯑꯃꯨꯛ ꯒꯤꯐ ꯄꯤꯕꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯆꯥꯁꯤꯒꯤ ꯑꯍꯟꯕ ꯂꯩꯕꯒꯁꯦ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯗꯨꯅꯅꯦ ꯃꯥꯅ ꯍꯥꯟꯅ ꯄꯥꯏꯔꯝꯕ ꯐꯣꯟꯗꯨꯅꯅꯦ ꯅꯨꯄꯤꯁꯤꯗ ꯄꯤꯔꯦꯗꯅ ꯅꯨꯄꯤꯁꯤꯅ ꯄꯥꯏꯖꯔꯤꯕ ꯑꯍꯟꯕꯁꯦ ꯂꯧꯔꯒ ꯅꯨꯄꯥꯁꯤꯅ ꯄꯥꯏꯗꯣꯏꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯁꯦ ꯂꯥꯡꯉꯒ ꯅꯨꯡꯉꯥꯏꯔꯒ ꯂꯩꯔꯤ ꯍꯥꯏ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯁꯤꯒꯤ ꯃꯇꯝꯗꯒꯤ ꯃꯔꯝ ꯑꯃꯗꯒꯤ ꯃꯣꯏꯕꯥꯏꯁꯦ ꯁꯥꯎꯅꯕꯗꯒꯤꯀꯣ ꯑꯩꯈꯣꯏ ꯈꯠꯅꯔꯛꯄ ꯃꯇꯝꯁꯤꯗ ꯃꯥꯅ ꯁꯥꯎꯈ꯭ꯔꯤꯁꯤꯅꯅꯦ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯍꯥꯏꯇꯥꯔꯦ ꯁꯨꯡꯇꯧ ꯇꯧꯗꯕ ꯊꯕꯛ ꯍꯥꯏꯇꯥꯔꯦꯅꯦ ꯁꯨꯡꯀꯣꯏ ꯀꯣꯏꯅꯗꯕ ꯃꯤꯗꯨꯕꯨ ꯀꯣꯏꯅꯩ ꯀꯥꯏꯅ ꯍꯦꯛꯇ ꯕꯗꯅꯥꯝ ꯁꯤꯖꯜꯂꯛꯄ ꯃꯉꯣꯟꯗ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦ ꯍꯥꯏꯕ ꯇꯧꯁꯨ ꯇꯧꯗꯕ ꯊꯕꯛꯇ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯗꯣ ꯀꯔꯤꯒꯤꯅꯣꯅ ꯅꯨꯡꯉꯥꯏꯇꯕꯗꯤ ꯌꯥꯝ ꯐꯥꯎꯋꯦ ꯑꯗꯨꯒ ꯃꯥꯁꯦ ꯈꯤꯇꯪ ꯅꯨꯄꯤꯗ ꯍꯥꯏꯔꯁꯨ ꯌꯥꯝꯅ ꯀꯞꯀꯟꯕ ꯅꯨꯄꯤꯗꯤ ꯃꯥꯁꯦ ꯑꯣꯏꯗꯕꯀꯣ ꯑꯩꯈꯣꯏ ꯀꯞꯇꯤ ꯀꯞꯄꯒ ꯊꯃꯣꯏꯗ ꯑꯣꯏꯅ ꯑꯣꯝꯆꯥꯛꯅꯔꯒꯀꯣ ꯃꯄꯥꯟ ꯊꯣꯛꯇꯗꯤ ꯃꯥꯁꯦ ꯀꯞꯄ ꯌꯥꯝꯅ ꯏꯀꯥꯏ ꯍꯥꯏ ꯑꯩꯁꯦ ꯀꯞꯄꯒꯗꯤ ꯃꯤꯅ ꯌꯥꯝ ꯁꯣꯟꯊꯕ ꯑꯣꯏꯅ ꯎꯈꯤꯅꯤꯅ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯈꯟꯖꯩ ꯍꯥꯏ ꯑꯗꯨꯅ ꯃꯥꯁꯦ ꯀꯞꯅꯤꯡꯉꯁꯨ ꯃꯥꯁꯦ ꯈꯪꯖꯤꯜꯂꯦ ꯍꯥꯏꯕ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯁꯤꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯈꯤꯕ ꯈꯔꯒ ꯁꯦꯅꯤꯌꯔ ꯑꯣꯏꯔꯒ ꯃꯥꯅ ꯃꯥꯒꯤꯗꯃꯛꯇ ꯈꯨꯗꯤꯡꯃꯛ ꯀꯠꯊꯣꯛꯑꯒ ꯂꯥꯛꯑꯒ ꯃꯥꯅ ꯀꯩꯁꯨ ꯅꯠꯇꯕꯤꯗ ꯁꯨꯡꯇꯧ ꯇꯧꯗꯕ ꯊꯕꯛꯇ ꯃꯤꯅꯝꯕ ꯑꯣꯏꯗꯕ ꯉꯥꯡꯉꯛꯄꯗꯤ ꯃꯣꯏꯕꯥꯅꯤꯁꯦ ꯁꯥꯎꯅꯗꯅ ꯃꯣꯏꯕꯥꯅꯤꯁꯦ ꯂꯥꯞꯅꯈ꯭ꯔꯦ ꯂꯥꯞꯅꯈꯤꯕꯗꯩ ꯀꯣꯟꯅꯗꯤ ꯑꯃꯨꯛ ꯍꯟꯖꯤꯟꯅꯁꯤ ꯈꯣꯠꯁꯤ ꯀꯥꯏꯅ ꯍꯥꯏ ꯑꯗꯣ ꯃꯥ ꯑꯗꯨꯝ ꯌꯥꯈꯤꯗ꯭ꯔꯦ ꯍꯥꯏ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯊꯃꯣꯏꯗ ꯌꯥꯝꯅ ꯁꯣꯛꯈꯤꯕꯗꯣ ꯇꯧꯗꯕ ꯄꯣꯠꯇ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯃꯥ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯝ ꯂꯦꯟꯈꯤ ꯁꯤꯗꯒꯤꯗꯤ ꯃꯥ ꯆꯍꯤ 3ꯃꯨꯛꯁꯦ ꯁꯤꯡꯒꯜ ꯑꯣꯏꯔꯒ ꯑꯗꯨꯝ ꯂꯩꯔꯦ ꯅꯨꯄꯥꯁꯦ ꯀꯣꯏꯗꯕꯤꯗ ꯑꯗꯨꯝ ꯃꯥꯒꯤ ꯇꯝꯐꯝ ꯊꯣꯛꯄ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯏ ꯃꯇꯝꯁꯤꯗ ꯃꯥꯁꯦ FBꯗ ꯅꯨꯄꯥ ꯑꯃ ꯈꯪꯅꯔꯦꯕ ꯅꯨꯄꯥ ꯑꯃ FBꯗ ꯁꯨꯝ ꯈꯪꯅꯕ ꯄꯥꯎ ꯐꯥꯎꯅꯕꯁꯤꯗ ꯌꯥꯝꯅ ꯐꯕꯒꯤ ꯃꯑꯣꯡ ꯎꯠꯄ ꯁꯤꯒꯤ ꯅꯨꯄꯥꯁꯤꯁꯨ ꯁꯦꯅꯤꯌꯔꯅꯤ ꯃꯥꯅ ꯍꯥꯟꯅ ꯀꯣꯏꯔꯤꯕ ꯅꯨꯄꯥꯗꯣ ꯑꯗꯨꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯦꯅꯤꯌꯔ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛꯀꯥꯟꯗꯤ ꯍꯥꯏꯅꯗꯦꯅ ꯀꯀꯥꯒꯅ ꯍꯥꯏꯅꯕꯗꯣ ꯀꯀꯥꯒꯤ ꯕꯦꯝꯃꯒ ꯍꯥꯏꯅꯗꯥꯏꯅꯦ ꯑꯗꯣ ꯁꯤꯒꯨꯝꯕꯅꯦ ꯍꯥꯏ ꯍꯅꯨꯕ ꯑꯣꯏꯔꯁꯨꯅꯦ ꯃꯉꯣꯟꯗ ꯌꯥꯝꯅ ꯀꯦꯌꯔ ꯂꯧꯕꯤꯕ ꯑꯗꯨꯒ ꯋꯥ ꯉꯥꯡꯕꯗ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯌꯥꯝ ꯐꯖꯅ ꯇꯥꯕꯤꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯂꯣꯏꯅꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏ ꯊꯥ 3ꯇꯤ ꯃꯣꯏꯕꯥꯅꯤꯁꯦ ꯁꯨꯃꯥꯏꯅ ꯄꯥꯎ ꯐꯥꯎꯅꯩ FBꯗꯩ ꯈꯪꯅꯔꯒ ꯁꯤꯒꯤ ꯃꯇꯝꯁꯤꯗꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅꯅꯦ ꯏꯀꯥꯏꯗꯅ ꯃꯃꯥꯟꯅꯕꯤꯗꯒꯗꯤ ꯍꯥꯏꯖꯜꯂꯦ ꯏꯀꯥꯏꯖꯕꯒꯤ FBꯗꯒ ꯅꯨꯄꯥ ꯈꯪꯅꯩ ꯍꯥꯏ ꯃꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯖꯕꯗꯣꯀꯣ ꯑꯗꯨꯒꯤ ꯃꯥꯅ ꯃꯃꯥꯟꯅꯕꯅꯤ ꯑꯩꯉꯣꯟꯗ ꯄ꯭ꯔꯄꯣꯁ ꯇꯧꯔꯤ ꯑꯩꯕꯨ ꯌꯥꯔꯁꯤꯔ ꯀꯥꯏꯅꯒ ꯀꯣ ꯑꯗꯨꯃꯥꯏꯅꯒ ꯃꯆꯤꯟ ꯊꯤꯒꯦ ꯍꯥꯏ ꯃꯃꯥꯟꯅꯕꯤꯅ ꯀꯣꯏꯅꯧ ꯀꯩꯅꯣ ꯅꯪ ꯀꯣꯏꯅꯕꯁꯨ ꯅꯠꯇꯕꯗꯨ
dubo kainaga dumaina haibadagi mase tha taruk nupasiga fonda adum pau faunaraga leire sigi matamsida ko mana leiba mafamse outside se sidagini haiba nupasisu nupasina city de leiba ko khara lapnaba moina city dagi khara lapthoga leiba ko nongta unasi khosi lakse gan hayakte hayada mamanabi singsina khosi city da koiba chatkani na haibasta ai city da koiba lakani na haiba kansa nupasina o adudi la o thengnarase na haiba jani kamai thengnaji ki kai mana ai manabi ga laktoini phasana dum icham chamna dum unasida na haibade moisi ihan hana icham chamna nupasiga maga sak khangnare sak khangnabade unare ada city dagi moi na leiba mafamdo aduda na lakpase khoi pung mapan muk change haiba pung mapan muk changbani na chathok chasinje phak tabi moise ahing amadi le hai ada mamanabi ga maga chatpasida moise matam sidi hotel da lek try hojiki nupa se ko moisida le mamanabi moi bani se leminaraga adumaina aha moina thengnaraga city se ko yenguraga moise halle sigi matam dagi di amuk ma se hostel da leire kana ma se koi mau pokpa baba se ko koi na bai tare na badagi ma se thogle magi shuti matam phangbagi holiday timing oibagi ma se thokjarpa thoklaga ma se leire magi mapa se hana di dum khar dum na ramaga lei ha ko sigi matam se bana mapa da fasana pungning change hai magi mapa sida mapa na bagi hidak langtak chaba khotpa mapa se ki awat pa amatal hendana mana hospital da mapa gi pura Punshi se mana macha mana mapa magi da mota tofam tokpudo chap chana tawgi hai sidagi magi suti timing se mu loiraga ma se mu chatpagi timing yaure sigi matam se ma se cham chatning de hai mapa na narga lerga mana khong thang to ga chatkadaba se yamna nungai jadaba hai tare mo na nungai taba thamoi da ma phawgi mapa na tan thore hai chalo nang thengani flight matam thengani chalo ga tang thore hai ma se nungai ta ko adum chakhi mana changraga ko khoi tha khra leraga mapa se leitere na pau tai mana matam du da khan gyai baba se ina seba adum tawi base aina adum tawjaramadi baba se hingadabane na magi wakhalo na mapa do yam nushi jabado masu miyoi bani mapa do kanamta na tawbide habdi nataba mama na su magi mabung na su loinamak mana tawi bazang do dumaina dum tawram doine dubu magi thamoina diko yam chaning dana ko mapa bu nushi bagi ai nangina nakta dum lermasu baba ko na dumaina thamoi da khan gi hai sigi matam de mama pa se kaina re ko aldama se leire amuk leraga moise kogi atopa keno da state tamu koiba chache na haiba suti phangba sida mamana bising sida ada chache na harga chaluraga kogi halakpa sida koi city da ko city yorokpa sida amuk nupa siga thengna se na hai thengnaba matam sida kogi amna gentle oiba ko maga anirak subada thengnaba kogi kaka hairagi khangnaba koi kaka se ko maga nusinaiba kaka se aduki madik gentle oi yam phai mangonda phattaba wahayamta haibide ngasagi maga ahanba koinaba nupa dine maga kainaba sidane ko ahanba koinaba nupa du hojiki nupi siga kainaba dine mawona nushit aingba phuzale ena khange haibadi mawona leirama phajanba adagi imta sathoge yadaba ko phone wari phawba maning tamna sanaba phangdaba mamanaba ko pura kainare khanbada ma se pura nushit aingba phuzalakhiga nushit aingba mane phuzalakhibaga chap manai yam nungai jagi haiba ko aduga second da thengnaba ko kaka se su yam phai ma de adugu mamta leite chatningba chalu cheningba selu chaningba chaw kaimta akaiba leite na haiba aduga madi somna kan hojiki nupa sidi yam haiba mi oramdene ba nupi se kamaina loina ni na yam thina khangba nupa ma oibani na manasu hojiki nupi se kamaina loina ni khangbagi yamna phajana loina biba nupi sina di pura nusi thoruba haidi mangondagi yamna senior ga oiraga yamna pap ka taba di mangon yam pamjaba magi mong matau yamna kalaksaba yawe mana nusi thore kamain tawge haiba matamda nonga mana hojiki nupa si ko aron base khang toisi kamaina khang khai matam nupa sina magi kai thabang phamda chakhrab ko office chakhraba sigi matam se mana magi room sidi chai da na mana lotion bige na khanma matam sa haipa sum loshakma matam se brand dab ama thengne ka se chai na ko lotion bige na tawbasta mana pen drive ama thengne brand dab se thengna basta mana khanbasna isai ga yarong gani madi matam de isai ga se am pamjai haiba isai ga se pamjabani na mana isai oramba yae na khallaga isai je thage na mana thingjala kasina khoki isai di oiramdraba
ꯀꯔꯤ ꯑꯣꯏꯔꯝꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯅꯨꯄꯥꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯐꯣꯇꯣ ꯀꯣ ꯑꯗꯒꯤ ꯃꯥꯒꯤ ꯐꯔꯦꯅꯦ ꯃꯥ ꯀꯔꯤꯅꯣꯅꯦ ꯃꯥꯁꯦ ꯅꯨꯄꯤ ꯆꯦꯜꯂꯨꯕꯅꯤ ꯍꯥꯏꯔꯦ ꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯈꯜꯂꯤꯁꯦ ꯃꯥꯁꯦ ꯅꯨꯄꯤ ꯆꯦꯜꯂꯨꯕ ꯅꯨꯄꯥꯅꯦ ꯍꯥꯏꯔꯣ ꯑꯗꯨ ꯑꯩ ꯌꯥꯔꯒꯦ ꯑꯗꯨꯁꯨ ꯅꯠꯇꯕ ꯂꯨꯍꯣꯡꯉꯕ ꯅꯨꯄꯥꯅ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯃꯁꯥꯁꯦ ꯁꯣꯛ ꯆꯠꯂꯒ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯁꯣꯛ ꯆꯠꯂꯒ ꯂꯩꯔꯤꯀꯥꯟꯁꯤꯗ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯔꯝꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯆꯥ ꯑꯃꯨꯛ ꯌꯥꯎꯔꯝꯃꯕ ꯅꯨꯄꯥꯁꯦ ꯃꯆꯥꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯆꯨꯔꯥ ꯀꯩꯅꯣ ꯆꯥꯛꯎꯝꯕꯒꯨꯝꯕꯒꯤ ꯚꯤꯗꯤꯑꯣꯁꯨ ꯂꯣꯏ ꯌꯥꯎꯔꯝꯃꯕ ꯃꯥꯁꯦ ꯃꯤꯀꯨꯞꯁꯤꯗꯅꯦ ꯃꯥ ꯃꯁꯥꯁꯦ ꯃꯄꯨꯟꯁꯤꯒꯤ ꯋꯥꯟꯊꯔꯛꯇ꯭ꯔꯤꯌꯦ ꯃꯄꯨꯟꯁꯤꯒꯤ ꯋꯥꯟꯊꯔꯛꯇ꯭ꯔꯤꯕ ꯅꯨꯄꯤꯅꯤ ꯃꯥ ꯃꯤꯀꯨꯞꯁꯤꯗꯗꯤ ꯋꯥꯟꯊꯅꯤꯡꯕ ꯐꯥꯎꯏ ꯋꯥꯟꯊꯧ ꯌꯥꯗ꯭ꯔꯕ ꯇꯁꯦꯡꯅ ꯑꯩ ꯋꯥꯟꯊꯔꯒ ꯇꯥꯔꯒ ꯂꯩꯅꯤꯡꯉꯦ ꯍꯥꯏꯕ ꯃꯥꯒꯤ ꯃꯁꯥꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛ ꯆꯠꯄꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯩꯅꯣ ꯅꯨꯄꯥꯁꯤꯕꯨ ꯁꯨꯃꯥꯏꯅ ꯂꯣꯏ ꯇꯧꯖꯥꯠꯂꯣꯅ ꯃꯥꯅ ꯈꯟꯈꯤ ꯉꯁꯥꯏ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯅꯨꯄꯥꯁꯨ ꯃꯉꯣꯟꯗ ꯌꯥꯝꯅ ꯃꯔꯥꯟ ꯁꯨꯡꯂꯩ ꯂꯩꯇꯅ ꯃꯔꯥꯟ ꯄꯤꯁꯜꯂꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤ ꯃꯥꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯩꯌꯦꯅ ꯈꯜꯂꯨꯔꯒ ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯤꯕꯣꯅ ꯃꯁꯤꯗꯒꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯤ ꯃꯥ ꯅꯨꯄꯥꯁꯤꯗ ꯍꯥꯏꯔꯦꯀꯣ ꯈꯪꯉꯕꯅꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯣꯠꯄꯩꯅꯣ ꯈꯣꯠꯄ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯍꯥꯏ ꯃꯥꯗꯣ ꯑꯩꯒ ꯌꯥꯅꯗꯕꯗꯒꯤ ꯑꯩꯈꯣꯏ ꯃꯣꯏꯁꯦ ꯈꯥꯏꯅꯔꯒꯗꯤ ꯂꯩꯕꯀꯣ ꯄꯨꯔꯥ ꯗꯥꯏꯚꯣꯔꯁ ꯇꯧꯕꯗꯤ ꯅꯠꯇꯕ ꯈꯥꯏꯅꯔꯒ ꯂꯩꯕꯅꯤ ꯈꯣꯠꯄꯅꯤꯅ ꯍꯥꯏꯔꯦ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯅꯨꯄꯥꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯃꯣꯠꯄ ꯂꯤꯆꯠꯁꯦ ꯃꯥꯅ ꯁꯨꯝ ꯈꯪꯉꯦ ꯃꯥꯁꯨ ꯁꯨꯝ ꯌꯥꯝ ꯀꯟꯅ ꯄꯪꯕ ꯅꯨꯄꯤꯃꯛꯇꯤ ꯅꯠꯇꯕꯅꯤꯅꯀꯣ ꯃꯥꯁꯨ ꯑꯗꯨꯝ ꯊꯤꯖꯤꯜꯂꯦ ꯅꯨꯄꯥꯁꯤꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯕ ꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯨꯄꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯣꯏ ꯂꯩꯔꯝꯃꯕ ꯐꯖꯅ ꯑꯗꯨꯝ ꯀꯣꯏꯔꯦ ꯃꯥꯒ ꯀꯣꯏꯅꯅꯦ ꯅꯨꯄꯤꯁꯦ ꯃꯌꯥꯝ ꯑꯃ ꯀꯣꯏꯕ ꯑꯗꯩ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯁꯨ ꯀꯣꯏꯕ ꯑꯗ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯅꯨꯄꯤꯁꯦ ꯃꯥꯅ ꯋꯥꯔꯤ ꯌꯥꯝ ꯁꯥꯟꯅꯕꯁꯤꯗ ꯃꯣꯏꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯃꯤꯡꯗ ꯁꯤꯡꯍꯥꯁꯦ ꯌꯥꯝ ꯅꯞꯄꯦ ꯍꯥꯏꯕ ꯁꯤꯡꯍꯥ ꯅꯞꯄꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯈꯜꯂꯨꯏꯁꯤꯅ ꯃꯌꯥꯡ ꯃꯆꯥ ꯑꯣꯏꯕ ꯖꯥꯠꯂ ꯃꯣꯏ ꯃꯃꯥꯟꯅꯕꯒ ꯑꯣꯏꯕ ꯖꯥꯠꯂ ꯍꯥꯏꯅ ꯈꯟꯕ ꯑꯗꯨꯒ ꯅꯨꯄꯤ ꯑꯣꯏꯔꯝꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯃꯥꯁꯦ ꯀꯣꯏꯔꯒ ꯂꯩꯕꯁꯤꯗ ꯃꯥꯒ ꯑꯩꯈꯣꯏꯒꯤ ꯂꯥꯞꯅꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯀꯣ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯒꯥꯁꯦ ꯍꯦꯛꯇ ꯀꯣꯏꯁꯜꯂꯒ ꯂꯩꯔꯝꯕ ꯁꯤꯗꯒꯤ ꯃꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯕ ꯌꯥꯝ ꯐꯥꯎꯔꯦ ꯃꯥ ꯃꯁꯥꯗ ꯁꯥꯎꯅꯤꯡꯉꯁꯨ ꯃꯥ ꯅꯨꯡꯁꯤꯅꯔꯨꯕ ꯀꯧꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯃꯥꯁꯦ ꯁꯦꯝꯗꯣꯛꯄ ꯌꯥꯒꯗ꯭ꯔꯥ ꯀꯥꯏꯅ ꯈꯟꯕꯗꯣ ꯃꯥꯗꯤ ꯑꯍꯜꯅꯤ ꯑꯗꯣ ꯃꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯌꯥꯏꯗꯅ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯒ ꯑꯍꯥꯟꯕꯒ ꯀꯥꯏꯅꯈ꯭ꯔꯦ ꯃꯥꯁꯨ ꯈꯟꯖꯥꯟꯅꯕ ꯃꯁꯥꯁꯦ ꯋꯥꯈꯜꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯑꯃ ꯁꯤꯗꯒꯤ ꯑꯗꯨꯝ ꯐꯥꯎꯔꯛꯑꯦ ꯍꯥꯏꯕꯀꯣ ꯃꯥꯁꯦ ꯂꯥꯏꯔꯤꯛꯀꯥꯁꯦ ꯄꯥꯐꯝ ꯈꯪꯉꯛꯇꯕꯤ ꯇꯁꯦꯡꯅ ꯃꯃꯥꯁꯦ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯅꯥꯕꯖꯥꯠꯅꯤꯗ ꯃꯃꯥꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯨꯏꯅ ꯅꯥꯔꯕ ꯅꯍꯥꯟꯋꯥꯏꯗꯒꯤ ꯅꯥꯔꯛꯑꯕ ꯃꯃꯥꯁꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯥꯡꯕ ꯀꯟꯕꯅꯤꯅ ꯃꯥꯅ ꯁꯨꯝ ꯁꯥꯏꯅꯁꯀꯨꯝꯕ ꯅꯥꯕꯁꯦ ꯑꯗꯨꯒꯨꯝꯕꯒꯤ ꯑꯣꯏꯔꯝꯒꯅꯤꯗꯅ ꯃꯥꯅ ꯂꯥꯏꯌꯦꯡꯗꯕꯤꯗ ꯑꯗꯨꯝ ꯈꯪꯖꯤꯜꯂꯒ ꯂꯩꯕꯖꯥꯠꯅꯤꯗ ꯃꯃꯥꯁꯤꯅ ꯌꯥꯝ ꯐꯩ ꯍꯥꯏ ꯃꯥꯏ ꯃꯃꯥꯁꯦ ꯀꯔꯤꯝꯇ ꯆꯠꯊꯣꯛꯇꯕꯀꯣ ꯑꯣꯐꯤꯁ ꯍꯜꯂꯛꯑꯦꯗꯅ ꯃꯃꯥꯁꯦ ꯏꯃꯨꯡꯁꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒ ꯂꯩ ꯍꯥꯏ ꯃꯄꯥꯟ ꯁꯨꯡꯊꯣꯛ ꯊꯣꯛꯇꯗꯅꯅꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅꯅꯦ ꯃꯃꯥꯁꯤꯗ ꯍꯥꯏꯒꯦ ꯍꯥꯏꯕ ꯃꯇꯝ ꯑꯃꯗ ꯏꯃꯥ ꯅꯪꯁꯦ ꯃꯄꯥꯟ ꯁꯨꯡꯊꯣꯛ ꯊꯣꯛꯇꯦ ꯅꯪꯁꯦ ꯃꯄꯥꯟ ꯊꯣꯛꯃꯟꯗꯗꯅ ꯅꯪꯁꯦ ꯀꯩꯅꯣꯝ ꯇꯧꯔꯝꯅꯤ ꯑꯗꯨꯅ ꯑꯣꯏꯔꯝꯅꯤ ꯅꯪꯁꯦ ꯃꯤꯅ ꯀꯅꯥꯝ ꯇꯤꯟꯅꯕꯤꯗ꯭ꯔꯤꯁꯦ ꯀꯥꯏꯅꯒ ꯍꯥꯏꯕꯤꯌꯦ ꯃꯃꯥꯁꯤꯗꯀꯣ ꯑꯗꯩ ꯅꯣꯡꯉꯥꯜꯂꯒꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯁꯤꯅꯒ ꯅꯨꯡꯉꯥꯏꯇꯗꯅ ꯃꯤꯒꯤ ꯐꯝꯃꯒ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯝ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯍꯣꯇꯦꯜ ꯃꯃꯥꯡꯗꯒ ꯑꯣꯏꯔꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯝ ꯅꯨꯄꯤ ꯃꯌꯥꯝꯒ ꯂꯩꯕꯗꯣ ꯑꯗꯨ ꯃꯅꯥꯛꯇꯗꯒ ꯐꯝꯃ ꯂꯩꯔꯝꯃꯦ ꯍꯥꯏꯗꯤ ꯃꯆꯥꯅ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯕ ꯖꯥꯠꯂ ꯍꯥꯏꯅ ꯈꯟꯖꯕ ꯃꯆꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ ꯃꯆꯥꯅ ꯍꯥꯏꯔꯒꯗꯤꯀꯣ ꯑꯁ ꯏꯆꯥꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯕ ꯃꯥꯜꯂꯦ ꯑꯩꯁꯦ ꯃꯄꯥꯟ ꯊꯣꯛꯃꯟꯗ꯭ꯔ ꯃꯥꯜꯂꯦ ꯀꯥꯏꯅꯒ ꯈꯜꯂꯦ ꯍꯥꯏ ꯃꯥꯅꯗꯤ ꯀꯣꯟꯅ ꯃꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦꯀꯣ ꯃꯃꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯛꯑꯦ ꯍꯥꯏꯌꯦꯕꯀꯣ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯃꯃꯥꯁꯦ ꯂꯥꯏꯌꯦꯡꯕ ꯃꯇꯝꯁꯤꯗ ꯃꯃꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯕ ꯂꯩꯅꯥ ꯑꯃ ꯅꯥꯔꯝꯃꯦ ꯍꯥꯏꯌꯦ ꯕ꯭ꯂꯗ ꯀꯦꯟꯁꯔ ꯀꯣ ꯑꯗꯨꯗꯣ ꯅꯥꯔꯝꯕ ꯕ꯭ꯂꯗ ꯀꯦꯟꯁꯔ ꯅꯥꯔꯝꯕꯁꯤꯗ ꯃꯥꯁꯦ ꯁ꯭ꯀꯤꯟ ꯀꯦꯟꯁꯔꯁꯨ ꯑꯃꯨꯛꯁꯨ ꯅꯥꯁꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯂꯩꯅꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯕꯗꯤ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯁꯤꯗ ꯁꯣꯏꯒꯅꯦꯅ ꯃꯃꯥꯁꯤꯅ ꯍꯥꯏꯗꯦꯀꯣ ꯃꯕꯨꯡ ꯑꯍꯟꯁꯤꯗꯤꯀꯣ ꯁꯤꯗ ꯊꯣꯛꯂꯛꯑꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯦ ꯑꯗꯣ ꯃꯥꯗꯤ ꯁꯣꯝ ꯅꯥꯀꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯃꯥꯅ ꯅꯥꯔꯒ ꯀꯣ ꯐꯖꯅ ꯅꯥꯔꯛꯄ ꯃꯇꯝꯁꯤꯗ ꯃꯃꯥꯁꯦ ꯅꯥꯔꯁꯨ ꯅꯥꯅ ꯑꯣꯐꯤꯁꯇꯤ ꯑꯗꯨꯝ ꯆꯠꯂꯦ ꯍꯥꯏꯕ ꯃꯥꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯈꯥꯡ ꯀꯟꯕꯗꯣꯀꯣ ꯈꯪꯖꯟꯕ ꯌꯥꯝ ꯍꯩꯕ ꯍꯥꯏꯇꯥꯔꯦ ꯑꯁ ꯑꯩ ꯉꯝꯅꯤꯗ ꯍꯥꯏꯅ ꯈꯟꯕ ꯃꯃꯥ ꯑꯣꯏꯕꯅꯤꯅ ꯃꯥꯁꯦ ꯆꯠꯂꯦ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯃꯥꯗꯤ ꯁꯣꯝ ꯅꯥꯀꯟꯒꯤꯀꯣ ꯃꯥꯒ ꯁꯦꯀꯦꯟ ꯊꯦꯡꯅꯈꯤꯕ ꯀꯀꯥꯁꯦ ꯁꯤꯁꯤꯅ ꯇꯧꯔꯛꯏꯕ ꯃꯌꯥꯝꯁꯦ ꯃꯥꯁꯦ ꯋꯥꯈꯜꯁꯦ ꯌꯥꯝ ꯋꯥꯕ ꯍꯧꯔꯛꯑꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯁꯨꯝ ꯏꯀꯥꯏꯖꯕ ꯅꯨꯡꯁꯤꯅꯔꯒ ꯁꯤ ꯅꯨꯄꯥ ꯁꯤ ꯑꯣꯏꯔꯝꯃꯦ ꯀꯥꯏꯅꯒ ꯈꯟꯕꯁꯤꯗꯀꯣ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯀꯣꯏꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯂꯩꯗꯅꯀꯣ ꯑꯩꯈꯣꯏ ꯁꯤꯡꯒꯜꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯗꯥꯏꯚꯣꯔꯁ ꯇꯧꯕꯒꯨꯝꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯂꯩꯗꯅ ꯃꯣꯏꯒꯤ ꯊꯦꯡꯅꯅꯕ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯕ ꯑꯩꯈꯣꯏ ꯈꯟꯕꯒꯤꯀꯣ ꯑꯗꯨꯗꯁꯨ ꯃꯥꯁꯦ ꯑꯃꯨꯛ ꯌꯥꯎꯔꯝꯃꯤꯅꯦ ꯃꯥꯁꯨ ꯐꯖꯅ ꯊꯤꯒꯠꯂꯦꯕꯀꯣ ꯅꯨꯄꯥꯁꯤꯒꯤ ꯃꯔꯝꯁꯤꯗ ꯌꯦꯡꯉꯗꯤ ꯃꯥꯅ ꯅꯨꯄꯥꯁꯤꯒꯤ
ꯃꯃꯥꯟꯅꯕꯤ ꯍꯥꯏꯇꯥꯔꯦꯅꯦ ꯃꯃꯥꯟꯅꯕꯤꯅꯦ ꯀꯥꯏꯅ ꯇꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯃꯥꯒ ꯍꯦꯛꯇ ꯀꯣꯏꯅꯕ ꯑꯣꯏꯔꯝꯕ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯃꯥꯅ ꯍꯪꯉꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯨꯄꯤ ꯁꯨꯃꯥꯏꯅ ꯈꯪꯅꯕ ꯈꯣꯠꯅꯕ ꯇꯧꯕꯁꯤꯗꯅ ꯃꯥꯅ ꯗꯥꯏꯔꯦꯛ ꯍꯪꯕꯁꯤꯗ ꯃꯥ ꯐꯖꯅ ꯈꯨꯝꯃꯛꯇꯦꯕ ꯐꯖꯅ ꯅꯨꯄꯥꯁꯦ ꯁꯨꯛꯈꯨꯝ ꯈꯨꯝꯃꯛꯇ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯇꯝꯁꯤꯗꯤ ꯍꯥꯟꯅꯗꯤ ꯃꯥꯁꯦ ꯌꯥꯝ ꯐꯅ ꯎꯔꯝꯃꯤꯗꯅꯀꯣ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯥꯁꯨ ꯅꯨꯡꯁꯤꯅꯕ ꯀꯧꯕꯅꯤꯅ ꯑꯁꯦꯡꯕ ꯑꯃꯗꯤ ꯈꯪꯉꯒꯦꯅ ꯃꯥꯅ ꯐꯣꯟꯁꯦ ꯇꯧꯕ ꯑꯍꯤꯡ ꯆꯨꯞꯄ ꯐꯣꯟꯁꯦ ꯇꯧꯕꯗ ꯐꯣꯟꯁꯦ ꯋaiting ꯑꯗꯨꯝ ꯂꯩꯗꯣꯏꯅꯦ ꯑꯗꯨꯒ ꯐꯣꯟꯁꯦ ꯂꯥꯁꯇ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕ ꯁꯥꯟꯅꯔꯨꯔꯦ ꯍꯥꯏꯔ ꯀꯥꯟꯗꯅꯦ ꯐꯣꯟ ꯇꯧꯔꯛꯇꯣꯏꯅꯤ ꯃꯉꯣꯟꯗ ꯑꯗꯨꯒꯅꯦ ꯀꯔꯤꯝꯇ ꯍꯥꯏꯗꯕꯤ ꯀꯔꯤꯝꯇ ꯇꯧꯗꯕ ꯁꯥꯔꯒꯅꯦ ꯋꯥꯁꯦ ꯉꯥꯡꯉꯛꯇꯣꯏꯅꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯥꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯒ ꯃꯥꯅ ꯑꯃꯨꯛꯇꯪꯗꯤ ꯑꯁꯦꯡꯕ ꯑꯃꯇꯪꯗꯤ ꯈꯪꯇꯣꯛꯑꯒ ꯑꯩ ꯀꯥꯏꯅꯔꯁꯨ ꯀꯥꯏꯅꯔꯒꯦ ꯏꯕꯥꯅꯤ ꯀꯥꯏꯅꯔꯁꯦ ꯍꯥꯏꯔꯥꯅ ꯍꯪꯕꯁꯤꯗ ꯅꯨꯄꯥꯁꯤꯅ ꯀꯥꯏꯅꯔꯁꯦꯅ ꯍꯥꯏꯔꯗꯤ ꯃꯥꯁꯦ ꯐꯔꯦ ꯑꯩ ꯀꯥꯏꯅꯊꯣꯛꯑꯒꯦ ꯈꯜꯂꯦ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯅꯨꯄꯥꯁꯦ ꯀꯥꯏꯅꯔꯁꯦꯁꯦ ꯁꯨꯡꯍꯥꯏ ꯍꯥꯏꯗꯕ ꯑꯩꯈꯣꯏ ꯀꯀꯥꯅꯤꯅꯀꯣ ꯐꯖꯕꯤ ꯂꯣꯟꯗ ꯐꯖꯕꯤ ꯋꯥꯍꯩꯗ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯊꯦꯝꯕ ꯃꯉꯣꯟꯗꯒ ꯌꯥꯝ ꯅꯨꯡꯁꯤꯅꯅꯦ ꯊꯣꯏꯕꯤ ꯃꯆꯥ ꯀꯥꯏꯅ ꯀꯧꯕꯤ ꯃꯃꯤꯡꯁꯦ ꯅꯨꯄꯥꯁꯤꯅ ꯃꯉꯣꯟꯗ ꯊꯣꯏꯕꯤ ꯃꯆꯥ ꯀꯧꯔꯃꯤ ꯃꯃꯤꯡꯁꯤꯅꯅꯦ ꯃꯥꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤ ꯃꯌꯥꯝꯁꯤꯗꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯑꯉꯥꯡ ꯏꯑꯣꯏ ꯑꯣꯏꯔꯝꯕꯒꯤ ꯀꯧꯔꯤꯖꯥꯅꯤꯗꯅ ꯍꯧꯖꯤꯛꯁꯦ ꯃꯉꯣꯟꯗ ꯃꯤꯅꯒꯀꯣ ꯊꯣꯏꯕꯤ ꯀꯥꯏꯅꯒ ꯅꯨꯡꯁꯤꯅ ꯀꯧꯔꯛꯄꯁꯦ ꯑꯁ ꯃꯥꯒꯤ ꯑꯊꯤꯕꯤꯅꯦ ꯌꯥꯝ ꯍꯩꯅꯗꯕ ꯌꯥꯝ ꯇꯨꯀꯠꯆꯕ ꯑꯃ ꯐꯥꯎꯋꯦ ꯍꯥꯏꯕ ꯃꯃꯤꯡꯗꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯅꯨꯄꯥꯅ ꯇꯧꯔꯝꯃꯤ ꯃꯉꯣꯟꯗ ꯁꯥꯟꯅꯔꯝꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯁꯥꯎꯅꯤꯡꯕꯒꯤ ꯁꯤꯗ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯥꯒꯤ ꯐ꯭ꯂꯥꯏꯠꯇ ꯊꯦꯡꯅꯈꯤꯕ ꯃꯃꯥꯟꯅꯕꯤ ꯑꯃ ꯑꯃꯨꯛ ꯀꯣꯏꯅꯔꯒ ꯂꯩꯔꯝꯕ ꯁꯤꯗ ꯃꯥꯅ ꯐꯣꯟꯁꯦ ꯀꯝꯄ꯭ꯔꯦꯁ ꯄꯤꯔꯒ ꯀꯃꯥꯏꯅ ꯇꯧꯕ ꯃꯤꯅꯣ ꯑꯝꯇ ꯌꯦꯡꯊꯣꯛ ꯀꯃꯥꯏꯅ ꯈꯜꯂꯤꯅꯣ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯃꯃꯥꯟꯅꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔ ꯀꯥꯟꯁꯤꯗ ꯏꯕꯥꯅꯤꯒꯤꯀꯣ ꯅꯪ ꯏꯃꯥꯟꯅꯕꯤꯗꯨꯅ ꯍꯪꯉꯛꯑꯦꯅ ꯍꯥꯏꯕꯤꯕꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯅ ꯐ꯭ꯂꯥꯏꯠꯇ ꯊꯦꯡꯅꯕ ꯃꯃꯥꯟꯅꯕꯤꯁꯤꯅ ꯅꯨꯄꯥꯗꯨꯅ ꯀꯃꯥꯏꯅ ꯈꯨꯝꯃꯛꯀꯦꯗ ꯑꯩꯗꯤ ꯌꯨꯝ ꯄꯥꯟꯒꯗꯕ ꯅꯨꯄꯤ ꯄꯥꯝꯃꯦ ꯃꯥꯗꯤ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯑꯗꯨꯅ ꯑꯩꯅ ꯃꯉꯣꯟꯗ ꯀꯌꯥ ꯏꯟꯇꯔꯦꯁ ꯂꯩꯇꯦ ꯃꯥꯒꯤ ꯋꯥꯔꯤꯒ ꯊꯝꯈꯣ ꯏꯕꯥꯅꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯅꯪ ꯍꯧꯖꯤꯛ ꯌꯨꯝ ꯄꯥꯟꯕ ꯌꯥꯔꯕ ꯀꯥꯏꯅꯒ ꯍꯦꯛꯇ ꯍꯪꯖꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯗꯒꯤ ꯃꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯃꯃꯥꯁꯦ ꯌꯥꯝ ꯅꯥꯔꯀꯥꯟꯗ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯅ ꯃꯆꯥꯅꯤ ꯀꯥꯏꯅꯒ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯃꯥꯅ ꯃꯥꯒꯤ ꯑꯁꯣꯏꯕꯅꯦ ꯍꯥꯏꯕ ꯃꯥ ꯃꯁꯥꯒꯤ ꯑꯁꯣꯏꯕꯅꯦꯕ ꯃꯃꯥꯅ ꯅꯥꯗꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯅ ꯇꯧꯖꯔꯤꯗꯣ ꯃꯥꯅ ꯃꯃꯥꯁꯤꯗ ꯍꯥꯏꯒꯦ ꯏꯃꯥ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤꯕ ꯅꯪ ꯈꯅꯥꯎꯗꯨꯁꯨ ꯌꯥꯗꯦ ꯃꯃꯥꯁꯦ ꯊꯥꯏꯂꯣꯠ ꯂꯩꯕ ꯍꯥꯏꯇꯥꯔꯦꯅꯦ ꯅꯪ ꯈꯅꯥꯎꯒ ꯌꯥꯗꯕꯗꯣ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ ꯀꯥꯏꯅ ꯍꯥꯏꯔꯒ ꯃꯃꯥꯁꯦ ꯐꯣꯟ ꯊꯝꯃꯈ꯭ꯔꯒ ꯃꯥꯅ ꯁꯣꯝ ꯅꯥꯀꯟꯒꯤ ꯅꯨꯄꯥꯁꯤꯗꯀꯣ ꯃꯥꯒ ꯊꯦꯡꯅꯕ ꯀꯀꯥꯁꯤꯗ ꯐꯣꯟ ꯇꯧꯔꯒ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯃꯗꯤ ꯈꯪꯇꯣꯛꯑꯒꯦ ꯀꯥꯏꯅꯒ ꯃꯥꯁꯨ ꯑꯩꯈꯣꯏ ꯀꯣꯛꯇ ꯉꯁꯥꯏꯒꯤ ꯁꯥꯎꯅꯤꯡꯕꯅ ꯍꯦꯃꯟꯈꯤꯕꯒꯤꯀꯣ ꯁꯥꯎꯅꯤꯡꯕꯅ ꯏꯟꯈꯠꯂꯛꯄꯅ ꯐꯥꯊꯕ ꯉꯝꯗꯕꯅꯤ ꯃꯥꯅ ꯅꯨꯄꯥꯁꯤꯗ ꯑꯣꯏꯅ ꯏꯝꯄꯣꯔꯇꯦꯟ ꯄꯤꯈꯤꯕꯗꯣꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯅꯦ ꯅꯨꯄꯥꯁꯦ ꯃꯥ ꯍꯥꯠꯇꯣꯛꯅꯤꯡꯕ ꯐꯥꯎꯋꯦ ꯍꯥꯏꯌꯦꯕ ꯈꯠꯂꯨꯔꯒ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯏꯃꯥꯒꯕꯨ ꯋꯥꯔꯤ ꯁꯥꯟꯅꯈꯤꯗꯦꯀꯣꯅ ꯃꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯈꯤ ꯍꯥꯏ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒꯗꯤ ꯃꯥꯒ ꯋꯥꯔꯤ ꯀꯣꯟꯅ ꯁꯥꯟꯅꯔꯁꯦ ꯍꯥꯏꯈꯤꯕ ꯅꯣꯡꯉꯥꯟꯕꯒ ꯃꯃꯥꯁꯤꯗꯤ ꯂꯩꯇ꯭ꯔꯕꯖꯥꯠꯅꯤꯗ ꯌꯥꯝ ꯊꯥꯖꯗꯦ ꯍꯥꯏ ꯃꯃꯥꯅ ꯂꯩꯇꯕꯁꯦ ꯃꯤꯅꯁꯨ ꯍꯥꯏꯅꯩ ꯍꯥꯏ ꯀꯩꯅꯣꯅꯦ ꯃꯁꯥ ꯈꯔ ꯐꯔꯦꯅ ꯑꯣꯐꯤꯁ ꯀꯥꯔꯝꯃꯒ ꯃꯥꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯥꯏꯅꯒ ꯁꯤꯗ ꯃꯥꯁꯦ ꯀꯞꯄ ꯌꯥꯕ ꯀꯞꯄꯦꯀꯣ ꯃꯃꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯁꯦ ꯇꯥꯕꯁꯤꯗ ꯃꯕꯨꯡꯁꯤꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯍꯥꯏꯔꯛꯑꯦ ꯑꯗꯩ ꯃꯥꯁꯦ ꯊꯣꯛꯂꯛꯑꯒ ꯂꯩꯔꯦ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩ ꯃꯔꯛꯁꯤꯗꯅꯦ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯁꯥꯎꯅꯤꯡꯉꯒ ꯑꯗꯨꯝ ꯂꯩꯔꯕ ꯁꯥꯎꯅꯤꯡ ꯂꯩꯕ ꯃꯃꯪꯗꯒꯅꯦ ꯃꯥꯅꯅꯦ ꯁꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯆꯣꯏꯔꯣꯝ ꯄꯥꯔꯣ ꯂꯣꯜꯂꯦ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯔꯛꯑꯣ ꯀꯥꯏꯅꯒ ꯃꯃꯪꯗ ꯂꯥꯎꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯃꯥꯒꯤ ꯃꯅꯥꯎꯄꯤ ꯃꯟꯗꯣꯝꯆꯥ ꯑꯗꯒꯤ ꯃꯕꯨꯡ ꯌꯥꯏꯃꯅ ꯀꯩꯅꯣ ꯅꯪ ꯉꯔꯥꯡ ꯆꯣꯏꯔꯣꯜ ꯂꯩꯕ ꯅꯪꯅ ꯂꯥꯡꯉꯤꯕ ꯏꯁꯧꯗꯨꯕꯨ ꯀꯩꯅꯣ ꯑꯩꯈꯣꯏꯗꯤ ꯀꯤꯔꯨꯔꯦ ꯀꯥꯏꯅꯒ ꯍꯥꯏꯔꯛꯑꯦ ꯃꯉꯣꯟꯗ ꯃꯥꯁꯦ ꯏꯀꯥꯏꯕ ꯑꯃꯁꯨ ꯐꯥꯎꯈꯤ ꯍꯥꯏ ꯁꯤꯒꯤ ꯃꯇꯝꯗꯩ ꯃꯥꯁꯦ ꯑꯦꯛꯖꯥꯝꯗꯤ ꯊꯥꯔꯝꯃꯒ ꯊꯣꯛꯂꯛꯄꯅꯦꯀꯣ ꯃꯥꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯄꯁꯦ ꯃꯥ ꯑꯦꯛꯖꯥꯝꯁꯦ ꯑꯗꯨꯝ ꯂꯥꯁ ꯌꯔꯁꯦ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯂꯛꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯉꯁꯥꯏꯒꯤ ꯀꯀꯥꯗꯨꯅꯒ ꯐꯠꯇꯕ ꯑꯗꯩ ꯃꯥꯅ ꯇꯧꯔꯝꯃꯤꯕ ꯄ꯭ꯂꯦ ꯃꯌꯥꯝꯗꯨꯅꯦ ꯑꯗꯩ ꯃꯃꯥꯒꯤ ꯅꯤꯡꯉꯝꯗꯕꯗꯨꯅꯦ ꯃꯥꯁꯦ ꯑꯗꯨꯝ ꯑꯩꯅ ꯊꯥꯔꯤꯕ ꯑꯦꯛꯖꯥꯝꯁꯦ ꯀꯔꯤꯝꯇ ꯄꯨꯛꯅꯤꯡ ꯆꯪꯕ ꯅꯠꯇꯦ ꯃꯥ ꯐꯦꯜ ꯇꯥꯅꯤ ꯑꯗꯨꯝ ꯈꯪꯉꯦ ꯍꯥꯏꯌꯦꯕ ꯑꯗꯣ ꯃꯕꯨꯡꯁꯤꯅ ꯑꯗꯨꯝ ꯊꯥꯖꯤꯜꯂꯝꯃꯣ ꯃꯌꯥꯝ ꯆꯪꯅ ꯊꯥꯖꯤꯜꯂꯝꯃꯣ ꯅꯪ ꯑꯦꯛꯖꯥꯝꯗꯣꯅ ꯍꯥꯏꯔꯒ ꯃꯥꯁꯦ ꯊꯥꯖꯤꯜꯂꯝꯃꯒ ꯃꯃꯥꯒꯤ ꯀꯔꯃ ꯌꯥꯎꯕ ꯂꯥꯛꯑꯦ ꯁꯤꯗꯒꯤ ꯃꯥ ꯑꯃꯨꯛ ꯍꯟꯅ ꯑꯥꯎꯠꯁꯥꯏꯗꯠꯇ ꯆꯪꯒꯦꯅ ꯈꯟꯈꯤꯗ꯭ꯔꯦ ꯍꯥꯏꯗꯤ ꯃꯄꯥꯁꯨ ꯂꯩꯇ꯭ꯔꯦ ꯃꯃꯥꯁꯨ ꯂꯩꯇ꯭ꯔꯦ ꯃꯉꯣꯟꯗ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯣ ꯁꯤꯒꯤ ꯃꯇꯝꯁꯤꯗꯤ ꯃꯥꯁꯦ ꯑꯣꯏꯔꯦ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯃꯥꯒꯗꯤ ꯃꯇꯝꯗꯨꯗꯤ ꯑꯗꯨꯝ ꯈꯪꯅꯔꯤꯅꯤꯀꯣ ꯍꯥꯏꯗꯤ ꯀꯀꯥꯁꯤꯒ ꯈꯪꯅꯕꯅꯤꯅꯦ ꯃꯤꯗꯤ ꯃꯃꯥ ꯂꯩꯇ꯭ꯔꯕꯅꯤ ꯃꯥꯁꯦ ꯋꯥꯈꯜꯁꯦ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯗ ꯀꯥꯏꯅꯒꯅꯦ ꯍꯪꯕꯤꯔꯛꯄ ꯅꯠꯇꯦ ꯀꯩꯝꯇ ꯑꯗꯩ ꯋꯥꯔꯤꯒ ꯁꯥꯟꯅꯕꯁꯤꯗ ꯀꯃꯥꯏꯅ ꯍꯥꯏꯒꯦ ꯀꯥꯟꯗꯅꯦ ꯑꯉꯥꯡꯅꯤ ꯀꯥꯏꯅꯒ ꯅꯪꯒꯤ ꯄ꯭ꯔꯣꯄꯔꯇꯤꯗꯣ ꯅꯣꯏ ꯀꯅꯥꯝ ꯂꯩꯇ꯭ꯔꯦꯀꯣ ꯑꯗꯣ ꯅꯪꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯁꯔꯨꯛꯇꯣ ꯄꯨꯔꯒ ꯂꯥꯛꯑꯣ ꯅꯪ ꯁꯤꯗ ꯑꯥꯎꯠꯁꯥꯏꯗꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯣ ꯍꯥꯏꯌꯦ ꯀꯔꯤ ꯆꯥꯅꯔꯤꯒꯦꯕ ꯃꯥ ꯍꯥꯏꯔꯤꯗꯣ ꯌꯥꯝ ꯁꯥꯎꯅꯤꯡꯗ꯭ꯔꯥ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏ ꯐꯠꯇ꯭ꯔꯗꯤ ꯌꯥꯝ ꯐꯠꯇꯦꯀꯣ ꯃꯥꯅ ꯈꯜꯂꯤꯕ ꯃꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯁꯨ ꯂꯩꯖꯗ꯭ꯔꯦ ꯃꯄꯥꯁꯨ ꯂꯩꯖꯗ꯭ꯔꯦ ꯑꯗꯨꯗꯤꯈꯤꯇꯪ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯋꯣ ꯑꯐꯕ ꯂꯝꯕꯤꯗ ꯆꯠꯂꯣ ꯈꯣꯠꯂꯣ ꯇꯥꯛꯄꯤꯕꯒꯤ ꯃꯍꯨꯠꯇ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯃꯥꯒꯤ
ꯂꯩꯔꯤꯕ ꯄ꯭ꯔꯣꯄꯔꯇꯤ ꯃꯌꯥꯝꯗꯣ ꯄꯨꯔꯒ ꯑꯃꯨꯛ ꯆꯪꯉꯛꯑꯣ ꯍꯥꯏꯌꯦ ꯑꯗꯣ ꯐꯔꯦꯅꯦ ꯑꯩ ꯂꯧꯕ ꯂꯥꯛꯄꯤꯔꯒꯦ ꯍꯥꯏꯕꯁꯨ ꯅꯠꯇꯕ ꯃꯐꯝꯗꯨꯐꯥꯎ ꯂꯥꯛꯑꯣ ꯍꯥꯏꯌꯦ ꯁꯤꯗꯩ ꯅꯨꯄꯤꯁꯤꯅ ꯁꯥꯎꯗꯅꯀꯣ ꯑꯩꯁꯦ ꯀꯩꯅꯦ ꯈꯜꯂꯤ ꯅꯪꯁꯦ ꯑꯩꯁꯦ ꯒꯙꯥꯅꯦꯅ ꯈꯜꯂꯤꯔꯥꯅ ꯍꯥꯏꯌꯦ ꯃꯥꯅ ꯑꯩꯁꯦ ꯌꯥꯝ ꯄꯪꯕ ꯒꯙꯥꯅꯦꯅ ꯈꯟꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯗꯤ ꯃꯥꯁꯨ ꯁꯥꯎꯅꯤꯡꯕꯒꯤ ꯉꯥꯡꯉꯛꯄꯗꯣ ꯑꯩꯈꯣꯏꯁꯤꯕꯨ ꯀꯔꯤ ꯑꯩꯁꯤꯕꯨ ꯁꯖꯤꯛ ꯆꯥꯕ ꯑꯣꯏꯅ ꯎꯕ꯭ꯔꯣ ꯅꯪꯅ ꯀꯥꯏꯅ ꯃꯥꯁꯦ ꯁꯥꯎꯅꯤꯡꯕꯗꯩ ꯑꯗꯩ ꯍꯥꯏꯒꯦ ꯍꯥꯏꯌꯦ ꯅꯨꯄꯥꯁꯤꯗꯀꯣ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯅꯨꯄꯥꯅꯤꯗ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯐꯖꯕ ꯋꯥꯈꯜꯂꯣꯟꯅ ꯐꯖꯅ ꯄꯥꯎꯇꯥꯛ ꯄꯤꯕꯤꯔꯝꯒꯦꯗꯤ ꯈꯟꯗꯗꯅ ꯑꯩꯈꯣꯏ ꯌꯥꯝ ꯐꯠꯇꯅ ꯂꯩꯕꯖꯥꯠꯅꯤ ꯁꯤꯗꯒꯤ ꯃꯥꯁꯦ ꯂꯣꯏꯅꯕ ꯃꯇꯝꯁꯤꯗꯀꯣ ꯄꯥꯎꯁꯦ ꯁꯨꯝ ꯇꯥꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯧꯒꯁꯦ ꯑꯗꯨꯝ ꯄꯪꯀꯣꯏꯗ ꯀꯣꯏꯕ ꯄꯪꯌꯥꯗ ꯌꯥꯕ ꯃꯤ ꯅꯨꯄꯥ ꯑꯣꯏꯔꯝꯕꯖꯥꯠꯅꯤꯗ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯃꯥꯗꯤ ꯌꯥꯝ ꯑꯉꯥꯡꯒ ꯑꯣꯏꯕꯗ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯥꯁꯦ ꯂꯥꯏꯕꯛꯇꯤ ꯊꯤꯍꯧꯗ꯭ꯔꯦ ꯍꯥꯏꯕ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯃꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯕ ꯌꯥꯕ ꯂꯝꯕꯤꯔꯣꯝꯗꯗꯤ ꯆꯠꯈꯤꯗꯕ ꯍꯥꯏꯗꯤ ꯀꯣꯏꯅꯔꯤꯅꯦꯅ ꯉꯁꯥꯏ ꯍꯥꯏꯐꯦꯠꯇꯪ ꯀꯣꯏꯅꯕ ꯅꯨꯡꯁꯤꯅꯕ ꯑꯗꯨ ꯈꯛꯇꯪ ꯑꯣꯏꯕꯒꯤ ꯃꯥꯁꯦ ꯂꯥꯏꯕꯛ ꯐꯍꯧꯕꯅꯦ ꯍꯥꯏꯌꯦ ꯑꯃꯔꯣꯝꯗ ꯁꯤ ꯃꯥ ꯅꯨꯄꯥꯁꯤꯗꯒꯤ ꯀꯥꯏꯅꯈ꯭ꯔꯦꯀꯣ ꯃꯥꯅ ꯌꯥꯝ ꯊꯤꯅ ꯀꯞꯈꯤꯕ ꯅꯨꯃꯤꯠ ꯑꯃꯗꯤ ꯌꯥꯎꯋꯦ ꯃꯥꯅ ꯀꯞꯄꯤꯁꯦ ꯅꯨꯄꯥꯁꯦ ꯅꯨꯡꯁꯤꯕꯒꯤꯗꯤ ꯃꯥ ꯅꯠꯇꯦꯕ ꯇꯁꯦꯡꯅ ꯃꯃꯥꯗꯨꯒꯤ ꯈꯜꯂꯒ ꯑꯗꯩ ꯃꯉꯣꯟꯗ ꯂꯥꯛꯆꯈꯤꯕꯀꯣ ꯃꯉꯣꯟꯗ ꯃꯤꯅꯝꯃꯝꯕ ꯍꯥꯏꯇꯥꯔꯦꯅꯦ ꯅꯨꯄꯥꯁꯤꯅ ꯑꯗꯨꯒꯤꯗꯃꯛꯇ ꯈꯜꯂꯒ ꯃꯥꯁꯦ ꯅꯣꯡꯃꯗꯤ ꯌꯥꯝ ꯊꯤꯅ ꯌꯨꯝ ꯃꯊꯛꯁꯤꯗ ꯀꯥꯈꯠꯂꯒꯀꯣ ꯃꯥꯁꯦ ꯀꯞꯈꯤ ꯍꯥꯏꯌꯦ ꯁꯤꯗꯒꯤ ꯃꯥꯁꯦ ꯑꯗꯨꯝ ꯊꯥꯞꯇꯣꯛꯑꯦꯀꯣ ꯅꯨꯄꯥꯁꯤꯗꯒꯤ ꯃꯥꯁꯦ ꯊꯥꯞꯇꯣꯛꯑꯒ ꯂꯩꯔꯒ ꯃꯥꯁꯦ ꯁꯤꯒꯤ ꯃꯇꯝꯗ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕ ꯃꯇꯝꯁꯤꯗ ꯉꯁꯥꯏꯒꯤ ꯃꯃꯥ ꯄꯣꯛꯄ ꯃꯃꯥꯁꯦ ꯃꯥꯏ ꯃꯕꯣꯛꯁꯤꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯁꯤꯒ ꯃꯕꯣꯛꯁꯤꯒ ꯂꯩꯕꯗ ꯃꯕꯣꯛꯁꯤꯁꯨ ꯑꯍꯜ ꯑꯣꯏꯔꯦ ꯑꯗꯩ ꯑꯣꯐꯤꯁꯄꯨ ꯀꯥꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ ꯁꯤꯗꯩ ꯃꯥꯁꯦ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯁꯤ ꯌꯧꯅ ꯑꯩꯈꯣꯏꯒꯤ ꯁꯣꯛꯏꯁꯦ ꯃꯥꯒꯤꯁꯦ ꯍꯥꯏꯕꯤꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯃꯆꯦ ꯑꯃ ꯂꯩꯗꯅ ꯃꯅꯥꯎꯄꯤ ꯑꯃ ꯂꯩꯗꯅ ꯅꯨꯄꯥꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯇꯝꯐꯝ ꯈꯪꯗꯕꯤ ꯃꯕꯨꯡꯗꯗꯤ ꯑꯩ ꯅꯨꯄꯥꯁꯦ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦꯅ ꯍꯥꯏꯕꯗꯤ ꯃꯥꯁꯨ ꯀꯣꯏꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯨꯗ ꯇꯝꯐꯝ ꯂꯩꯈꯤꯗꯕꯒꯤ ꯃꯥꯁꯤꯁꯨ ꯁꯥꯎꯅꯤꯡꯕꯗꯣ ꯄꯨꯂꯞ ꯐꯨꯟꯖꯜꯂꯒ ꯂꯩꯈꯤꯕꯗꯒꯤ ꯇꯧꯐꯝ ꯈꯪꯗꯗꯅ ꯃꯕꯣꯛꯁꯤꯁꯨ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯍꯥꯏꯌꯦ ꯑꯁ ꯅꯣꯏꯒꯤ ꯑꯗꯨꯝ ꯂꯩꯍꯧꯔꯣ ꯃꯕꯣꯛꯁꯤꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯍꯜ ꯑꯣꯏꯔꯦ ꯁꯦꯕꯥ ꯄꯥꯝꯃꯦ ꯇꯁꯦꯡꯅ ꯃꯥꯁꯨ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅ ꯃꯕꯣꯛꯀꯤ ꯏꯕꯣꯛ ꯅꯪꯒꯤ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯍꯪꯕꯤꯒꯗꯕꯗꯣ ꯃꯥꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯟꯊꯥꯒꯩꯒ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯃꯕꯣꯛꯁꯤꯁꯨ ꯑꯗꯨꯝ ꯃꯥꯒꯤ ꯂꯩꯐꯝꯗꯨꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯃꯕꯣꯛꯁꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯈꯛꯇꯪ ꯂꯩꯍꯧꯔꯦ ꯃꯥꯁꯤ ꯁꯤꯗ ꯅꯣꯡꯉꯥꯟꯕꯩ ꯅꯨꯃꯤꯠ ꯇꯥꯕꯨ ꯐꯃꯨꯡꯗꯅꯤ ꯑꯗꯨꯝ ꯂꯩꯔꯤꯁꯦ ꯃꯥ ꯁꯤ ꯃꯇꯝꯗ ꯑꯦꯟꯖꯥꯏꯇꯤ ꯅꯥꯔꯦ ꯍꯥꯏꯕ ꯃꯥ ꯃꯁꯥꯅ ꯑꯗꯨꯝ ꯈꯪꯉꯦ ꯑꯩꯁꯦ ꯑꯦꯟꯖꯥꯏꯇꯤ ꯅꯥꯔꯦꯁꯦ ꯁꯤꯁꯤꯗ ꯑꯦꯟꯖꯥꯏꯇꯤ ꯅꯥꯕ ꯐꯅꯕꯅꯤꯅ ꯑꯣꯟꯂꯥꯏꯟꯗꯒꯤ ꯄꯣꯠꯁꯦ ꯑꯃꯨꯛ ꯇꯤꯛꯈꯠꯇꯅ ꯆꯦꯟꯕꯤꯅꯦ ꯁꯤꯗ ꯆꯦꯟꯕ ꯀꯥꯟꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕ ꯐꯦꯛꯇꯔꯤꯅ ꯑꯃ ꯂꯩꯔꯝꯃꯤꯗ ꯁꯤꯗꯗꯤ ꯑꯀꯛꯅꯕꯤ ꯄꯩꯁꯥ ꯂꯩꯕꯅꯦꯕꯀꯣ ꯄꯩꯁꯥ ꯃꯁꯤꯡ ꯂꯩꯕꯅꯦ ꯑꯩ ꯀꯥꯎꯗꯤ ꯀꯥꯎꯔꯦ ꯃꯇꯝꯗꯣ ꯀꯥꯎꯔꯦ ꯑꯩꯁꯨ ꯑꯗ ꯂꯩꯗꯤ ꯂꯩꯈꯤꯕꯅꯦ ꯑꯗ ꯄꯩꯁꯥ ꯃꯁꯤꯡꯁꯦ ꯍꯦꯟꯅ ꯀꯛꯑꯕꯀꯣ ꯑꯣꯟꯂꯥꯏꯟꯗꯒꯤ ꯀꯛꯄꯁꯦ ꯃꯤꯒꯤ ꯑꯃꯨꯛ ꯀꯣ ꯅꯝꯕꯔ ꯂꯧꯔꯒ ꯏꯃꯦꯜꯒ ꯍꯪꯉꯒ ꯑꯃꯨꯛ ꯀꯛꯄꯤꯅꯦ ꯃꯥꯁꯦ ꯃꯥꯅ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯦ ꯃꯥꯅ ꯊꯤꯒꯠꯄꯒꯤ ꯆꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯋꯥꯆꯞ ꯑꯅꯤ ꯄꯥꯏꯕ ꯌꯥꯕ ꯃꯇꯥꯡ ꯌꯥꯎꯋꯦ ꯍꯥꯏꯕꯀꯣ ꯌꯥꯕ ꯀꯥꯟꯁꯤꯗꯅꯦ ꯃꯥꯅ ꯏꯁꯀꯦꯜ ꯇꯧꯔꯒꯕꯨ ꯄꯥꯏꯔꯝꯃꯦ ꯍꯥꯏꯕꯅꯦ ꯁꯤꯗ ꯃꯥꯅ ꯊꯥꯅꯕ ꯑꯇꯣꯞꯄ ꯅꯨꯄꯤꯒꯅꯦ ꯊꯥꯅꯕ ꯃꯦꯁꯦꯁ ꯃꯌꯥꯝꯁꯦ ꯃꯥ ꯂꯣꯏ ꯈꯪꯉꯦ ꯍꯥꯏꯌꯦꯕ ꯁꯤꯗꯒꯤ ꯃꯥꯅꯁꯨ ꯂꯥꯞꯊꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯀꯟꯅ ꯄꯪꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ ꯁꯤꯡꯗꯤ ꯁꯤꯡꯉꯦ ꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯤꯒꯠꯆꯩꯌꯦꯕꯀꯣ ꯃꯁꯥꯅ ꯃꯥꯁꯦ ꯅꯥꯔꯒ ꯁꯨꯝ ꯋꯥꯈꯜꯁꯦ ꯐꯨꯡꯕꯪꯅꯔꯒ ꯂꯩꯕꯁꯤꯗ ꯃꯕꯨꯡꯁꯦ ꯃꯥꯒꯤ ꯃꯕꯨꯡ ꯑꯍꯟꯁꯤꯅ ꯍꯥꯏ ꯑꯩ ꯄꯩꯁా ꯄꯤꯒꯦ ꯅꯪ ꯅꯃꯥꯟꯅꯕꯤꯁꯤꯡꯒ ꯊꯣꯛꯑꯒ ꯅꯪꯕꯨ ꯀꯣꯏꯔꯨꯁꯨꯅꯦ ꯈꯣꯠꯂꯨꯁꯨꯅꯦ ꯀꯥꯏꯅ ꯍꯥꯏ ꯃꯇꯝꯁꯤꯗ ꯃꯥꯁꯦ ꯀꯣꯏꯕ ꯂꯥꯡꯕ ꯀꯩꯝ ꯆꯠꯇꯦ ꯑꯗꯩ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯅ ꯁꯨꯝ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗ ꯂꯩꯔꯨꯕꯤꯀꯣ ꯐꯣꯔꯦꯟꯗ ꯂꯩꯔꯨꯕꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯌꯦ ꯍꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯍꯜꯂꯛꯑꯒ ꯃꯥꯒ ꯁꯨꯝ ꯀꯣꯏꯕ ꯈꯣꯠꯄ ꯆꯠꯁꯤ ꯂꯥꯛꯑꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯁꯜꯂꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯗꯤ ꯃꯥꯁꯦ ꯃꯃꯥꯟꯅꯕꯤꯒ ꯄꯤꯛꯅꯤꯛ ꯆꯠꯇꯅ ꯈꯣꯠꯇꯅ ꯃꯥꯁꯦ ꯊꯣꯛꯂꯛꯑꯦ ꯃꯄꯥꯟ ꯈꯔ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦꯀꯣ ꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯤ ꯎꯔꯒ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯦꯕꯀꯣ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯤ ꯎꯔꯒ ꯃꯥꯒꯤꯁꯨ ꯍꯦꯛ ꯅꯤꯡꯁꯤꯡꯉꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯥꯁꯦ ꯃꯄꯤ ꯏꯔꯥꯒ ꯆꯦꯜꯂꯒꯀꯣ ꯃꯥꯁꯦ ꯀꯞꯄꯁꯦ ꯈꯥꯡꯀꯠꯂꯦ ꯍꯥꯏ ꯃꯥꯁꯦ ꯀꯞꯄꯁꯦ ꯌꯥꯝ ꯏꯀꯥꯏꯖꯩ ꯍꯥꯏ ꯃꯥꯏ ꯇꯁꯦꯡꯅ ꯌꯥꯔꯤꯈꯩ ꯀꯞꯆꯔꯣꯏꯒꯦꯅ ꯂꯩꯕ ꯅꯨꯄꯤꯅꯦꯕ ꯈꯥꯡꯒꯠꯄꯁꯤꯗ ꯃꯃꯥꯟꯅꯕꯅꯒ ꯂꯛꯅꯩ ꯍꯥꯏ ꯅꯪꯒꯤ ꯄꯥꯗꯣ ꯀꯦꯜꯍꯧꯔꯦ ꯁ꯭ꯋꯥꯏꯗ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯦꯔꯤꯅꯤ ꯁꯥꯗꯅ ꯑꯩꯈꯣꯏ ꯄꯥꯒ ꯍꯥꯞꯄ ꯂꯩꯗꯅꯀꯣ ꯀꯞꯄꯗꯗꯤ ꯀꯣꯝꯕꯗꯣ ꯒꯝꯗꯣ ꯀꯣꯝꯕꯒꯤ ꯅꯥꯟꯊꯣꯔꯛꯄꯗꯣꯀꯣ ꯅꯪꯒꯤ ꯄꯥꯗꯣ ꯀꯦꯜꯍꯧꯔꯦ ꯀꯥꯏꯅꯒ ꯐꯥꯒꯤꯒ ꯇꯧꯋꯦ ꯍꯥꯏ ꯃꯉꯣꯟꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯛꯄꯗꯒꯤ ꯃꯣꯏꯁꯦ ꯁꯨꯝ ꯆꯠꯂꯦ ꯁꯤꯗꯒꯤ ꯑꯃꯨꯛ ꯀꯣꯏꯕ ꯂꯥꯡꯕꯀꯣ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯒꯤ ꯃꯃꯥꯟꯅꯕꯤ ꯃꯅꯥꯎꯄꯥꯁꯤꯡꯒ ꯇꯧꯔꯒ ꯀꯣꯏꯕ ꯂꯥꯡꯕ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯜꯂꯒ ꯁꯨꯝ ꯀꯣꯏꯕ ꯆꯠꯄꯁꯦ ꯁꯨꯝ ꯍꯦꯟꯀꯠꯂꯛꯄꯁꯤꯗ ꯑꯃꯨꯛ ꯃꯕꯨꯡꯁꯤꯅ ꯑꯃꯨꯛ ꯐꯥꯅꯔꯤ ꯅꯪ ꯍꯦꯟꯃꯜꯂꯦꯅ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯁꯤꯡꯒꯜ ꯑꯣꯏꯅ ꯂꯩꯔꯕꯅꯤꯅ ꯃꯥꯁꯨ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯄꯨꯟꯕꯗꯣ ꯅꯨꯡꯉꯥꯏꯕꯒꯤ ꯉꯁꯥꯏꯒꯤ ꯃꯕꯨꯡꯁꯤꯗ ꯑꯃꯨꯛ ꯐꯥꯖꯤꯜꯂꯦ ꯍꯥꯏꯅ ꯍꯦꯟꯃꯜꯂꯦꯅ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏ ꯃꯥꯁꯦ ꯃꯃꯥꯟꯅꯕ ꯑꯃꯅ ꯅꯝꯕꯔ ꯑꯃ ꯄꯤꯔꯛꯑꯦ ꯅꯝꯕꯔ ꯑꯅꯤꯈꯛ ꯄꯤꯔꯛꯑꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯤꯡꯅꯤ ꯅꯪ ꯈꯪꯅꯧꯅꯀꯣ ꯑꯍꯥꯟꯕꯒꯤꯁꯦ ꯃꯥꯁꯦ ꯈꯪꯅꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯔꯝꯕ ꯅꯨꯄꯥꯁꯦ ꯈꯔ ꯑꯍꯟꯗꯤ ꯑꯣꯏꯔꯒꯀꯣ ꯃꯥꯅ ꯍꯥꯏꯕꯗ ꯍꯣꯏ ꯒꯥꯏꯗꯤ ꯇꯥꯕꯤꯔꯒ ꯃꯥꯅ ꯀꯌꯥ ꯄꯥꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ
ꯑꯅꯤꯁꯨꯕꯒꯤꯁꯦ ꯃꯥꯅ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯗꯣꯏꯁꯦ ꯁꯤꯁꯦ ꯃꯥꯅꯁꯨ ꯑꯥꯎꯠꯁꯥꯏꯗꯇ ꯂꯩꯔꯨꯔꯒ ꯁ꯭ꯇꯦꯠꯇꯤ ꯃꯥꯟꯅꯗꯦ ꯃꯣꯏꯁꯦ ꯑꯥꯎꯠꯁꯥꯏꯗꯇ ꯂꯩꯔꯨꯔꯒ ꯊꯣꯛꯂꯛꯑꯒ ꯂꯩꯖꯕ ꯖꯥꯠꯅꯤꯗ ꯅꯝꯕꯔꯁꯦ ꯄꯤꯔꯛꯄꯁꯤꯗ ꯃꯥꯒꯤ ꯄ꯭ꯔꯣꯐꯥꯏꯜꯁꯦ ꯎꯕꯁꯤꯗꯀꯣ ꯑꯁ ꯀꯩꯅꯣꯅ ꯈꯜꯂꯤ ꯃꯥꯁꯦ ꯃꯥꯅ ꯉꯁꯥꯏ ꯄꯥꯝꯖꯕ ꯃꯥꯗꯤ ꯈꯤꯇꯪ ꯁꯦꯅꯤꯌꯔꯁꯦ ꯄꯥꯝꯖꯩ ꯍꯥꯏꯕ ꯃꯥꯕꯨ ꯍꯦꯟꯗꯜ ꯇꯧꯕꯤꯒꯗꯕꯀꯣ ꯑꯗꯨꯒ ꯃꯤꯁꯦ ꯄꯥꯝꯖꯕꯅꯤꯅ ꯑꯁ ꯑꯉꯥꯡ ꯃꯆꯥꯁꯤꯕꯨ ꯀꯩꯅꯣ ꯀꯃꯥꯏꯅ ꯀꯣꯏꯗꯣꯏꯅꯣ ꯑꯩꯕꯣ ꯀꯥꯏꯅꯒ ꯈꯜꯂꯦ ꯃꯥꯁꯦ ꯌꯥꯝ ꯇꯟꯖꯕꯤꯠ ꯌꯥꯝ ꯂꯩꯇꯕꯗꯣ ꯑꯗꯨꯒꯤ ꯃꯥꯅ ꯑꯁ ꯃꯦꯁꯦꯁꯀꯥꯁꯦ ꯍꯟꯗꯦ ꯊꯥꯔꯛꯄ ꯀꯥꯟꯗꯀꯣ ꯑꯁ ꯋꯥꯆꯞꯇꯒ ꯃꯦꯁꯦꯁ ꯊꯥꯔꯛꯄꯁꯦ ꯑꯁ ꯑꯣꯟꯂꯥꯏꯟ ꯂꯩꯔꯒ ꯃꯦꯁꯦꯁ ꯍꯜꯂꯛꯇꯦ ꯍꯥꯏꯌꯦꯅꯤ ꯀꯥꯏꯅꯒ ꯋꯥꯆꯞꯀꯁꯦ ꯆꯪꯗꯕꯤ ꯁꯤꯗꯒꯤꯗꯤ ꯃꯣꯏꯕꯥꯅꯤꯁꯦ ꯑꯗꯨꯝ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯔꯦ ꯑꯗꯣ ꯑꯐꯕ ꯃꯤꯗꯤ ꯑꯗꯨꯝ ꯑꯣꯏꯔꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯛꯇ ꯑꯉꯥꯡ ꯃꯟꯖꯔꯁꯨ ꯌꯥꯝꯅ ꯐꯕ ꯃꯤ ꯑꯣꯏꯔꯝꯕ ꯁꯤꯗꯒꯤ ꯃꯥꯅ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝꯁꯦ ꯃꯥꯁꯦ ꯂꯥꯁ ꯌꯔ ꯊꯥꯒꯤꯗꯕꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯨ ꯂꯣꯏꯁꯟꯒꯦ ꯑꯗꯨꯒ ꯃꯥꯁꯦ ꯀꯝꯄ꯭ꯌꯨꯇꯔꯁꯨ ꯇꯝꯒꯦꯅꯀꯣ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯀꯝꯄ꯭ꯌꯨꯇꯔ ꯇꯝꯕꯁꯤꯗ ꯃꯥꯅ ꯍꯥꯏꯌꯦ ꯃꯥꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯒꯗꯧꯔꯤꯕ ꯅꯨꯄꯥꯁꯦ ꯁꯤꯁꯤꯗ ꯅꯪꯁꯨ ꯇꯝꯁꯦ ꯈꯣꯠꯁꯦ ꯑꯁꯤꯗꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕ ꯅꯨꯃꯤꯠꯁꯦ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕ ꯅꯨꯃꯤꯠꯁꯤꯗ ꯃꯣꯏꯕꯥꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯎꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒꯤ ꯀ꯭ꯂꯣꯁ ꯃꯦꯠ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕ ꯅꯨꯃꯤꯠꯁꯤꯗ ꯃꯣꯏꯕꯥꯅꯤꯁꯦ ꯎꯅꯁꯦꯅ ꯍꯥꯏꯅꯕꯀꯣ ꯅꯨꯄꯥꯁꯤꯒꯤ ꯌꯥꯝꯅ ꯀ꯭ꯂꯣꯁ ꯑꯣꯏꯕ ꯃꯃꯥꯟꯅꯕꯁꯦ ꯁꯤꯁꯤꯒ ꯃꯣꯏ ꯑꯍꯨꯝꯁꯦ ꯑꯩꯈꯣꯏꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯑꯟꯗ꯭ꯔꯣꯔꯣꯝꯗ ꯍꯥꯏꯊꯔꯛꯄ ꯖꯥꯠꯅꯤꯗ ꯁꯨꯝ ꯂꯝ ꯌꯦꯡꯉꯨꯁꯤ ꯀꯣꯏꯔꯨꯁꯦꯅ ꯑꯗ ꯆꯠꯄ ꯀꯥꯟꯁꯤꯗ ꯉꯁꯥꯏ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯊꯦꯡꯕ ꯀꯥꯟꯁꯤꯗ ꯒꯥꯔꯤꯁꯦ ꯌꯥꯁꯜꯂꯛꯇ꯭ꯔꯕ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯃꯣꯏꯕꯥꯅꯤꯁꯦ ꯆꯦꯟꯁꯦꯅ ꯀꯩꯁꯨ ꯈꯟꯅꯗꯦ ꯍꯥꯏꯕ ꯅꯨꯄꯥꯁꯤꯅꯁꯨ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤꯁꯦ ꯆꯦꯟꯁꯦꯅ ꯀꯩꯝꯇ ꯍꯥꯏꯕ ꯂꯩꯇꯦ ꯃꯥꯅꯁꯨ ꯆꯦꯟꯒꯦꯅ ꯈꯟꯗꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯅ ꯍꯥꯏꯒꯗ꯭ꯔꯥ ꯒꯥꯔꯤꯁꯦ ꯌꯥꯔꯛꯇ꯭ꯔꯕ ꯒꯥꯔꯤꯁꯦ ꯌꯥꯗꯕꯗꯩ ꯁꯦꯝꯕ ꯇꯥꯏꯃꯤꯡꯁꯤꯗꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯦ ꯁꯤꯗꯤ ꯌꯨꯝꯗ ꯀꯃꯥꯏꯅ ꯄꯥꯎ ꯄꯤꯅꯤ ꯈꯣꯠꯅꯤꯅ ꯈꯟꯅꯒꯗꯕ ꯇꯥꯏꯃꯤꯡꯁꯤꯗ ꯑꯃꯨꯛ ꯃꯤ ꯐꯠꯇꯕ ꯈꯔ ꯂꯥꯛꯄ ꯅꯨꯃꯤꯠꯀ ꯇꯥꯁꯜꯂꯛꯑꯦꯀꯣ ꯌꯥꯆꯪꯉꯛꯄ ꯃꯇꯝꯁꯤꯗ ꯌꯨ ꯉꯥꯎꯕ ꯈꯔꯒ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯗꯤꯜ ꯂꯦꯜꯂꯝꯕꯗꯣꯀꯣ ꯍꯥꯏꯗꯤ ꯃꯤꯗꯣ ꯁꯨꯝ ꯀꯣꯏꯕ ꯂꯥꯛꯆꯕꯅꯤ ꯀꯣꯏꯕ ꯂꯥꯛꯏ ꯅꯣꯏꯁꯦ ꯁ꯭ꯋꯥꯏꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯂꯥꯛꯑꯦ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯍꯤꯗꯥꯛ ꯉꯥꯎꯁꯜꯂꯒ ꯅꯤꯁꯥ ꯈꯥꯏꯔꯒ ꯃꯣꯏ ꯃꯌꯥꯝ ꯌꯥꯝꯕꯅꯤ ꯃꯤꯁꯦ ꯐꯨꯔꯒꯦ ꯍꯧꯔꯛꯑꯁꯨ ꯐꯨꯔꯒꯦ ꯑꯗꯨꯒ ꯅꯨꯄꯤꯁꯨ ꯌꯥꯎꯕꯅꯤꯅ ꯍꯪꯉꯛꯑꯒꯅ ꯕꯗꯅꯥꯝ ꯇꯧꯁꯜꯂꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯌꯥꯎꯋꯦ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯃꯥ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅꯀꯣ ꯅꯨꯡꯉꯥꯏꯖꯗꯦ ꯃꯩꯇꯩ ꯑꯃꯅ ꯃꯩꯇꯩ ꯑꯃꯗꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯐꯠꯇꯦꯕ ꯌꯥꯎꯗꯤ ꯌꯥꯎꯕꯅꯦꯕ ꯇꯁꯦꯡꯅ ꯍꯤꯗꯥꯛꯀ ꯊꯛꯆꯜꯂꯒ ꯈꯣꯠꯆꯜꯂꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯅꯒ ꯅꯨꯄꯤ ꯌꯥꯎꯔꯛꯑꯕ ꯑꯗꯩ ꯅꯨꯄꯥꯁꯤꯅꯒ ꯃꯁꯤꯡ ꯌꯥꯝꯗ꯭ꯔꯕꯀꯣ ꯅꯨꯄꯥ ꯃꯣꯏ ꯃꯌꯥꯝ ꯌꯥꯎꯔꯕ ꯑꯐꯥꯎ ꯁꯥꯖꯜꯂꯛꯑꯅꯤ ꯁꯤꯁꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯊꯦꯡꯅꯕ ꯌꯥꯎꯋꯦꯕꯀꯣ ꯁꯤꯁꯦ ꯌꯥꯝ ꯍꯩꯅꯗꯦ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯃꯥꯏꯅꯒ ꯇꯧꯕꯤꯕꯁꯤꯗ ꯐꯨꯕꯤ ꯍꯥꯏꯌꯦꯕꯀꯣ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯐꯨꯕꯤ ꯃꯣꯏꯁꯨ ꯃꯃꯥꯟꯅꯕꯒ ꯃꯥ ꯈꯛꯇꯪꯅ ꯃꯈꯨꯠꯇꯣ ꯍꯟꯕ ꯉꯝꯗ꯭ꯔꯦꯗꯅꯀꯣ ꯌꯨ ꯉꯥꯎꯕ ꯃꯌꯥꯝꯁꯦ ꯑꯗꯩ ꯃꯉꯣꯟꯗꯒ ꯆꯩꯔꯝꯃꯦ ꯍꯥꯏꯌꯦꯕꯀꯣ ꯃꯥꯁꯦ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗ꯭ꯔꯤ ꯍꯥꯏꯗꯤ ꯀꯤꯖꯕ ꯍꯥꯏꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯃꯇꯝ ꯐꯠꯇꯕꯅꯤꯅ ꯃꯥꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯝꯒꯗ꯭ꯔꯅ ꯃꯥꯁꯦ ꯈꯔ ꯈꯟꯕꯒꯤ ꯑꯗꯨꯃꯥꯏꯅ ꯒꯥꯔꯤꯁꯦ ꯀꯨꯝꯊꯗꯦ ꯍꯥꯏ ꯆꯩꯔꯝꯃꯦ ꯖꯨꯒꯣꯠ ꯆꯥꯗꯅꯀꯣ ꯃꯤꯕꯨ ꯌꯥꯝ ꯂꯥꯟꯅ ꯄꯥꯎꯊꯣꯛꯄꯒꯤ ꯃꯑꯣꯡꯗ ꯆꯩꯔꯝꯃꯦ ꯃꯥꯁꯦ ꯀꯩꯅꯣꯅꯦ ꯁꯥꯎꯅꯤꯡꯉꯅ ꯃꯥꯁꯦ ꯈꯥꯡꯉꯦ ꯁꯤꯒꯤ ꯃꯇꯝꯗꯒꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯃꯣꯏ ꯏꯕꯥꯅꯤꯁꯦ ꯃꯔꯩ ꯈꯔ ꯌꯦꯠꯅꯔꯦꯕꯀꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯧꯖꯤꯛꯄꯣꯅ ꯁꯤꯗ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯃꯥꯒ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯗ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯩꯗꯣ ꯊꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯨꯗ ꯑꯩꯈꯣꯏꯒ ꯊꯕꯛ ꯁꯨꯃꯥꯏꯅ ꯆꯠꯂꯨꯕꯅꯤ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯁꯤꯅꯤꯗ ꯑꯗꯨꯗꯤ ꯉꯝꯃꯣꯏ ꯁꯤꯅꯤ ꯃꯥꯅ ꯑꯃꯨꯛ ꯐꯣꯟ ꯇꯧꯔ ꯄꯥꯎ ꯍꯥꯏꯒꯗꯕꯁꯦ ꯃꯕꯨꯡꯗ ꯄꯥꯎ ꯍꯥꯏꯒꯗꯕꯁꯦ ꯃꯥꯒꯤ ꯐꯣꯟꯁꯤꯗꯤ ꯁꯤꯝꯁꯦ ꯌꯥꯎꯗꯕ ꯁꯤꯝꯁꯦ ꯃꯥꯅ ꯃꯅꯤꯄꯨꯔꯒꯤ ꯁꯤꯝ ꯑꯣꯟꯊꯣꯛꯀꯦꯅ ꯃꯥꯅ ꯊꯅꯝꯃꯦ ꯑꯗꯨꯒ ꯐꯣꯟꯁꯤꯅ ꯃꯕꯨꯡꯁꯤꯅ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯑꯍꯟꯕ ꯑꯣꯏꯅ ꯒꯤꯐ ꯄꯤꯕꯤꯕ ꯑꯗꯨꯅ ꯅꯝꯕꯔꯁꯤꯁꯨ ꯀꯩꯁꯨ ꯑꯗꯨꯝ ꯌꯥꯎꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯗꯒꯤ ꯄꯥꯎꯁꯦ ꯐꯥꯎꯐꯝ ꯂꯩꯇꯕꯗꯒꯤ ꯃꯥꯁꯦ ꯑꯗꯨꯝ ꯂꯥꯏꯕꯛꯅ ꯇꯝꯕꯅꯤꯅ ꯃꯥꯁꯦ ꯅꯨꯄꯥꯁꯤꯗ ꯆꯦꯜꯂꯒ ꯂꯩ ꯅꯨꯄꯥꯁꯦ ꯕꯥꯃꯣꯟꯅꯦ ꯕꯥꯃꯣꯟꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯇꯤꯟ ꯐꯖꯅ ꯅꯤꯡꯖꯕ ꯕꯥꯃꯣꯟꯅꯦ ꯂꯩꯔꯦ ꯃꯥꯁꯦ ꯂꯨꯍꯣꯡꯉꯦ ꯂꯨꯍꯣꯡꯕꯗꯒꯤ ꯃꯥꯁꯦ ꯄꯨꯔꯥ ꯆꯦꯟꯖ ꯑꯃ ꯂꯥꯛꯑꯦꯀꯣ ꯃꯧ ꯑꯃ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯈꯦꯠꯅꯔꯝꯃꯦ ꯇꯁꯦꯡꯅ ꯃꯥꯁꯦ ꯆꯤꯟꯖꯥꯛꯁꯦ ꯂꯣꯏꯅ ꯆꯥꯏꯌꯦꯕ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯁꯥ ꯌꯦꯟꯁꯦ ꯑꯗꯨꯝ ꯆꯥꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯕꯥꯃꯣꯟꯁꯤꯗꯗꯤ ꯑꯩꯈꯣꯏ ꯌꯦꯔꯨꯝꯐꯧ ꯆꯥ ꯌꯥꯗꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯁꯣꯔꯁꯦ ꯅꯤꯡꯖꯕꯀꯣ ꯆꯠꯅꯕꯤꯗꯨꯅ ꯃꯣꯏꯒꯤ ꯑꯗꯩ ꯃꯥꯁꯦ ꯂꯣꯏꯅ ꯈꯥꯡꯒꯦ ꯍꯥꯏ ꯂꯣꯏꯅꯃꯛ ꯇꯣꯛꯈꯤ ꯍꯥꯏ ꯃꯥ ꯉꯝꯁꯨ ꯉꯝꯃꯤ ꯍꯥꯏꯌꯦꯕ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯑꯃ ꯂꯩꯀꯣ ꯇꯧꯒꯦꯇ ꯉꯝꯕ ꯅꯨꯄꯤꯒꯤ ꯑꯐꯕꯔꯣꯝꯗ ꯆꯠꯂꯗꯤ ꯌꯥꯝ ꯐꯩ ꯐꯠꯇꯕꯔꯣꯝꯗ ꯆꯠꯈ꯭ꯔꯗꯤ ꯀꯩꯅꯣꯝ ꯇꯧꯋꯦ ꯁꯤꯁꯦ ꯑꯗ ꯃꯥꯁꯦ ꯂꯣꯏꯅꯃꯛ ꯍꯦꯜꯂꯦ ꯍꯥꯏ ꯂꯣꯏꯅꯃꯛ ꯉꯝꯒꯦ ꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯁꯤꯗꯀꯣ ꯃꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯔꯒꯗꯤꯅꯦ ꯃꯥꯒꯤ ꯃꯅꯦꯁꯤꯡꯁꯦ ꯃꯄꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯅꯦꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯉꯣꯟꯗ ꯌꯥꯝꯅ ꯌꯦꯡꯁꯟꯕ ꯌꯥꯝꯅ ꯐꯠꯇꯕ ꯍꯥꯏꯕꯗꯣ ꯑꯣꯏꯌꯦꯕ ꯃꯥꯅꯁꯨ ꯈꯜꯂꯦ ꯏꯃꯥ ꯕꯕꯥ ꯂꯩꯔꯤꯉꯩꯗꯐꯧ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯗ꯭ꯔꯗꯨꯅꯗꯤ ꯍꯧꯖꯤꯛꯄꯨ
ꯑꯩꯕꯨ ꯅꯣꯏꯅ ꯀꯃꯥꯏꯅ ꯅꯨꯡꯁꯤꯕꯤꯗꯣꯏꯅꯣꯅ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯊꯝꯕꯤꯔꯝꯕ ꯄ꯭ꯔꯣꯄꯔꯇꯤꯁꯦ ꯃꯥ ꯃꯆꯥꯅꯨꯄꯤꯒꯤꯅꯤ ꯍꯥꯏꯅ ꯃꯃꯤꯡ ꯄꯥꯟꯕꯤꯔꯝꯕꯁꯦꯀꯣ ꯅꯪꯒꯤ ꯑꯗꯨꯒꯤ ꯁꯔꯨꯛꯇꯣ ꯑꯩꯈꯣꯏꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯄꯔꯇꯤꯅꯤ ꯅꯪꯉꯣꯟꯗ ꯀꯠꯊꯣꯛꯄꯅꯤ ꯑꯩꯈꯣꯏꯅ ꯀꯥꯏꯅ ꯋꯥꯍꯩꯒꯁꯦ ꯍꯥꯏꯕ ꯑꯗꯩ ꯃꯥꯗꯤ ꯑꯗꯨꯝ ꯑꯆꯨꯝꯕꯗꯣ ꯑꯗꯨꯝ ꯈꯨꯝꯒꯦ ꯌꯥꯏ ꯀꯩꯅꯣ ꯁꯤꯗꯤ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯅ ꯀꯣ ꯑꯩꯒꯤ ꯏꯃꯥꯅ ꯊꯝꯕꯤꯔꯝꯕꯅꯦ ꯏꯃꯥꯅ ꯊꯕꯛ ꯇꯧꯖꯔꯝꯕꯅꯤꯅ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯃꯈꯛ ꯑꯣꯏꯕꯒꯤ ꯑꯩꯒꯤ ꯊꯝꯕꯤꯔꯝꯕꯅꯦ ꯑꯗꯨ ꯅꯣꯏꯅ ꯃꯤꯉꯣꯟꯗ ꯂꯥꯟꯅ ꯄꯥꯎꯊꯣꯛꯏꯗꯣ ꯀꯩꯒꯤꯅꯣ ꯁꯤꯅꯤ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯃꯥ ꯈꯨꯝꯗꯕꯗꯤ ꯇꯧꯗꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯅꯆꯤꯟꯗꯣ ꯀꯜꯂꯤ ꯈꯣꯠꯂꯤ ꯀꯥꯏꯅ ꯑꯉꯥꯎ ꯑꯐꯩꯒꯤ ꯇꯥꯏꯞꯇ ꯃꯥꯁꯦ ꯎꯕꯤꯕ ꯇꯁꯦꯡꯅ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯃꯆꯥꯁꯦ ꯃꯤꯅꯁꯨ ꯎꯁꯤꯠꯇꯦꯗꯅꯀꯣ ꯃꯅꯦꯁꯤꯡꯁꯤꯅꯁꯨ ꯌꯥꯝꯅ ꯀꯜꯂꯛꯑꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯣꯏꯁꯦ ꯄ꯭ꯔꯣꯄꯔꯇꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯊꯅꯝꯃꯦ ꯍꯥꯏꯌꯦꯕ ꯍꯥꯏꯗꯤ ꯂꯧ ꯑꯣꯏꯔꯣ ꯂꯝ ꯑꯣꯏꯔꯣ ꯂꯩꯔꯒꯀꯣ ꯉꯁꯥꯏꯒꯤ ꯁꯦꯜꯗꯣ ꯈꯔ ꯋꯥꯠꯇꯕꯀꯣ ꯃꯕꯣꯛꯁꯨ ꯊꯕꯛ ꯇꯧꯋꯦ ꯑꯗꯒꯤ ꯃꯃꯥꯁꯨ ꯂꯣꯏ ꯇꯧꯕꯅꯤꯅ ꯄꯩꯁꯥꯗꯣ ꯇꯨꯡꯁꯟꯕ ꯀꯟꯕꯅꯤꯅ ꯄ꯭ꯔꯣꯄꯔꯇꯤꯁꯦ ꯑꯗꯨꯝ ꯈꯔ ꯍꯦꯟꯅ ꯊꯅꯝꯕ ꯖꯥꯠꯅꯤꯗ ꯁꯤꯁꯦ ꯃꯣꯏꯅ ꯃꯅꯦꯁꯤꯡꯅ ꯁꯤꯟꯒꯦ ꯍꯥꯏꯕ ꯃꯣꯏꯅ ꯁꯤꯟꯕꯤꯒꯦ ꯍꯥꯏꯕ ꯃꯕꯨꯡꯁꯤꯅꯁꯨ ꯌꯥꯗꯕ ꯃꯕꯨꯡ ꯑꯍꯟꯁꯤꯅꯁꯨ ꯌꯥꯗꯕ ꯑꯗꯨꯒ ꯃꯥꯅꯁꯨ ꯌꯥꯗꯕ ꯃꯣꯏꯁꯨ ꯃꯣꯏꯒꯤ ꯑꯣꯏꯕ ꯁꯤꯟꯖꯒꯦ ꯍꯥꯏꯕ ꯁꯤ ꯌꯥꯗꯕꯅꯤꯅ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯨ ꯀꯥꯝꯖꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯇꯁꯦꯡꯅ ꯃꯅꯦꯁꯤꯡꯁꯤꯗ ꯃꯉꯣꯟꯗ ꯉꯥꯡꯕꯁꯦ ꯃꯥꯁꯨ ꯈꯨꯝꯃꯦ ꯑꯗ ꯃꯤ ꯃꯤꯔꯣꯜꯂꯒ ꯂꯩꯔꯀꯥꯟꯗꯀꯣ ꯃꯅꯦꯁꯤꯅ ꯃꯅꯦ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯍꯩꯗꯣ ꯍꯥꯏꯗꯦꯌꯦ ꯅꯨꯄꯥꯗꯣ ꯅꯪꯅ ꯐꯥꯔ ꯂꯩꯔꯒ ꯍꯥꯏꯒꯨꯝꯕ ꯑꯗꯒꯤ ꯃꯤꯒꯤ ꯃꯤꯔꯣꯜꯂꯤꯉꯩ ꯃꯇꯝꯗꯀꯣ ꯋꯥꯗꯣ ꯉꯥꯡꯕꯗ ꯃꯅꯦꯁꯤꯡꯅ ꯆꯩꯔꯛꯄꯗ ꯃꯥꯅ ꯁꯥꯎꯔ ꯈꯨꯝꯃꯨꯕꯁꯦ ꯐꯣꯟꯗ ꯋꯥꯗꯣ ꯁꯪꯉ ꯉꯥꯡꯒꯅꯨꯍꯦ ꯑꯉꯥꯡꯅ ꯊꯣꯛꯂꯛꯄ ꯇꯥꯔꯦ ꯀꯥꯏꯅ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯑꯣ ꯅꯪꯒꯤ ꯅꯅꯝꯃꯒ ꯅꯪꯒꯤ ꯅꯕꯨꯡꯒꯅꯊꯅꯝꯕ ꯃꯆꯥ ꯑꯩꯁꯦ ꯅꯪꯒꯤꯗꯤ ꯅꯆꯥ ꯅꯠꯇꯕ꯭ꯔꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯗꯨꯕꯣ ꯈꯣꯠꯂꯤꯗꯨꯕꯣꯅ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦ ꯍꯥꯏ ꯑꯗꯨꯒ ꯃꯕꯨꯡ ꯌꯥꯏꯃꯁꯦꯀꯣ ꯁꯤꯁꯦ ꯈꯤꯇꯪ ꯇꯣꯉꯥꯟꯅ ꯇꯥꯏ ꯍꯥꯏ ꯇꯣꯉꯥꯟꯅ ꯇꯥꯏ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯦꯕꯀꯣ ꯃꯕꯨꯡ ꯌꯥꯏꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯁꯤꯒ ꯌꯥꯅꯗ꯭ꯔꯕ ꯃꯣꯏꯒ ꯌꯥꯅꯗꯕ ꯃꯅꯦꯁꯤꯡ ꯀꯣ ꯃꯣꯏꯒ ꯌꯥꯅꯗꯕ ꯈꯔꯁꯤꯒ ꯄꯨꯂꯞ ꯌꯥꯅꯈꯤꯕ ꯁꯤꯗ ꯃꯥ ꯃꯁꯥꯅꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯐꯥꯎꯋꯦ ꯃꯥꯗꯤ ꯗꯣꯡ ꯗꯣꯡꯁꯨ ꯉꯥꯡꯍꯟꯕꯖꯥꯠꯅ ꯃꯌꯥꯏꯃꯁꯤꯅ ꯃꯥꯕꯨ ꯏꯒꯅꯣꯔ ꯇꯧꯕꯤꯔꯛꯄꯗꯣꯀꯣ ꯃꯥꯅ ꯆꯩꯔꯥꯎꯕꯒꯤ ꯑꯍꯥꯟꯕꯀꯣ ꯂꯨꯍꯣꯡꯉꯒ ꯈꯨꯗꯣꯜ ꯇꯝꯃꯤꯗꯅ ꯃꯕꯨꯡꯗ ꯄꯤꯕꯁꯦ ꯂꯧꯔꯛꯇꯦ ꯃꯕꯨꯡ ꯌꯥꯏꯃꯁꯤꯅ ꯑꯗꯩ ꯃꯥꯅ ꯑꯣ ꯐꯔꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯈꯜꯂꯗꯤꯅꯦ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯑꯗꯩ ꯃꯕꯨꯡ ꯑꯍꯟꯁꯤꯅꯗꯤ ꯃꯥꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯖꯩ ꯍꯥꯏꯌꯦꯕ ꯃꯥꯒꯤꯗꯃꯛꯇ ꯌꯥꯝ ꯐꯖꯅ ꯍꯣꯠꯅꯕꯤ ꯃꯕꯨꯡ ꯑꯍꯟꯁꯤꯅ ꯃꯕꯨꯡ ꯌꯥꯏꯃꯅꯒꯗꯤꯀꯣ ꯃꯥꯗꯤ ꯆꯥꯛꯀꯧꯕ ꯀꯧꯗ꯭ꯔꯒꯀꯣ ꯑꯩꯈꯣꯏ ꯃꯅꯦꯁꯤꯡ ꯑꯗꯣ ꯃꯥꯒ ꯌꯥꯅꯗꯕ ꯃꯤꯁꯤꯡꯗꯣꯀꯣ ꯃꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦ ꯃꯣꯏ ꯑꯣꯏꯅꯒ ꯆꯥꯛꯀꯧꯕ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯃꯥꯟꯕ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯌꯥꯎꯋꯦ ꯃꯥꯅꯗꯤ ꯑꯗꯨꯈꯛꯅ ꯐꯠꯇꯅ ꯈꯜꯂꯨꯗꯦ ꯍꯥꯏꯕ ꯑꯩꯗꯤ ꯆꯤꯟꯗ ꯁꯨꯝ ꯃꯣꯏꯅ ꯉꯥꯡꯕꯗꯨꯒꯤ ꯈꯨꯝꯕꯅꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯑꯗꯨꯈꯛꯅ ꯍꯛꯆꯟꯅꯗꯤ ꯑꯩꯁꯦ ꯇꯧꯗꯦ ꯑꯐꯕꯔꯣꯝꯗ ꯑꯩꯗꯤ ꯌꯥꯝ ꯈꯟꯒꯜꯂꯦ ꯍꯥꯏ ꯃꯥ ꯃꯁꯥꯒꯤꯅꯦ ꯃꯥꯅ ꯐꯩꯌꯦꯅ ꯈꯪꯃꯤꯁꯦ ꯑꯗꯨꯝ ꯐꯅ ꯑꯗꯨꯝ ꯈꯟꯖꯒꯤ ꯑꯗꯣ ꯑꯣ ꯁꯤꯁꯤꯃꯗꯤ ꯐꯠꯇ꯭ꯔꯦꯅ ꯈꯪꯉꯝꯃꯤꯁꯦ ꯄꯨꯔꯥ ꯃꯥꯅ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯥꯏꯌꯦꯕ ꯁꯤꯃꯗꯤ ꯃꯥ ꯃꯁꯥꯗ ꯌꯥꯎꯖꯩ ꯍꯥꯏꯌꯦ ꯑꯗꯩ ꯃꯅꯦꯒꯤ ꯃꯆꯥꯁꯤꯅꯒꯀꯣ ꯐꯣꯟꯒ ꯄꯥꯏꯕ ꯐꯪꯗ꯭ꯔꯤꯉꯩ ꯃꯇꯝꯁꯤꯗ ꯃꯥꯒꯤ ꯂꯣꯡꯒꯥ ꯑꯣꯏꯀꯣ ꯃꯥꯗꯤ ꯈꯔ ꯍꯟꯕꯒ ꯂꯩꯕꯁꯦ ꯅꯪ ꯐꯣꯟ ꯄꯥꯏꯗꯕꯗꯣ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯉꯁꯥꯏꯀꯣ ꯅꯨꯡꯁꯤꯅꯕ ꯃꯤꯅꯒ ꯒꯤꯐꯀ ꯄꯤꯔꯛꯄ ꯐꯣꯟꯁꯦ ꯃꯥ ꯄꯤꯊꯣꯛꯑꯦ ꯑꯗꯨ ꯈꯛ ꯅꯠꯇꯅ ꯃꯥꯒꯤ ꯂꯩꯖꯕ ꯄꯣꯠꯀꯣ ꯈꯔ ꯃꯔꯥꯡ ꯀꯥꯏꯕꯁꯦ ꯑꯗꯨꯝ ꯄꯤꯊꯣꯛꯆꯕ ꯑꯗꯣ ꯃꯥꯅꯗꯤ ꯑꯃꯨꯛ ꯑꯩꯅꯁꯨ ꯄꯤꯔꯤꯁꯤꯕꯣ ꯅꯪꯒꯤ ꯄꯣꯠꯇꯣ ꯑꯝꯇ ꯂꯧꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕꯁꯦ ꯄꯤꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯃꯉꯣꯟꯗꯒꯤ ꯑꯗꯨꯝ ꯈꯨꯗꯣꯡꯆꯥꯥꯕꯗꯤ ꯂꯧꯕ ꯑꯗꯨꯒ ꯃꯥꯅ ꯑꯝꯇꯪ ꯍꯥꯏꯔꯨꯕ ꯀꯥꯟꯗ ꯃꯇꯦꯡꯁꯦ ꯁꯨꯡꯐꯪ ꯐꯪꯗꯕ ꯗꯨꯀꯥꯟꯒ ꯆꯠꯃꯤꯟꯅꯔꯒ ꯊꯦꯡꯉꯛꯄꯒ ꯂꯩꯗꯅꯀꯣ ꯍꯧꯖꯤꯛꯀꯤ ꯃꯅꯦꯒꯤ ꯃꯆꯥꯁꯤꯒ ꯃꯥꯁꯤꯒꯀꯣ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜ ꯃꯆꯥꯒ ꯄꯤꯕꯥ ꯃꯆꯥꯒꯁꯦ ꯑꯩꯈꯣꯏ ꯂꯦꯡꯒꯥ ꯑꯣꯏ ꯇꯤꯟꯅꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯗꯨꯀꯥꯟ ꯆꯠꯂꯨꯕꯒ ꯊꯦꯡꯕ ꯀꯥꯏꯁꯦ ꯃꯅꯦꯁꯤꯅ ꯃꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯆꯩꯕꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯊꯤꯅ ꯆꯩꯕꯤꯕ ꯑꯗꯨ ꯃꯥꯅ ꯅꯨꯡꯉꯥꯏꯇꯅ ꯃꯥꯁꯦ ꯈꯨꯝꯃꯨꯕ ꯃꯅꯦꯅꯦ ꯁꯥꯗꯅꯒ ꯈꯨꯝꯃꯨꯕ ꯌꯥꯝꯅ ꯄꯨꯕꯥꯡ ꯁꯨꯗꯕꯒꯤ ꯃꯑꯣꯡꯗ ꯉꯥꯡꯕꯁꯦ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯦ ꯍꯥꯏ ꯃꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯗꯦ ꯍꯥꯏ ꯑꯗꯨꯒ ꯂꯩꯀꯥꯏꯁꯤꯗꯁꯨꯀꯣ ꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂꯐꯥꯎꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯌꯨꯝ ꯀꯥꯏꯅꯕ ꯑꯗꯨꯝ ꯁꯤꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯒꯤ ꯃꯔꯝꯗ ꯃꯥꯁꯦ ꯌꯥꯝꯅ ꯋꯥꯏ ꯍꯥꯏ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯋꯥꯔꯤꯁꯤꯅ ꯀꯃꯥꯏꯅ ꯋꯥꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯥꯅ ꯌꯨꯝ ꯄꯥꯜꯂꯤꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯑꯣꯜꯂꯦ ꯍꯥꯏꯕ ꯅꯠꯇꯦ ꯃꯅꯦ ꯃꯀꯨꯟ ꯑꯣꯜꯂꯦ ꯍꯥꯏꯕ ꯅꯠꯇꯦ ꯀꯔꯤꯝꯇ ꯑꯣꯠꯇꯦ ꯏꯃꯨꯡꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩ ꯑꯗꯨꯒ ꯃꯥꯅ ꯈꯣꯡ ꯍꯦꯛ ꯊꯥꯡꯇꯣꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯒꯤꯗꯃꯛꯇ ꯋꯥ ꯉꯥꯡꯅꯕꯁꯦ ꯃꯥꯒꯤ ꯅꯛꯅꯕ ꯃꯤꯅ ꯅꯛꯅꯕ ꯃꯤ ꯍꯥꯠꯂꯦꯗꯣꯀꯣ ꯑꯗ ꯃꯄꯥꯟ ꯂꯝꯗꯝꯁꯤꯗ ꯃꯥꯅ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯗꯕꯀꯣ ꯍꯔꯥꯎ ꯆꯠꯀꯗꯕꯁꯦ ꯃꯕꯨꯡꯒꯤ ꯃꯅꯥꯛꯁꯤꯗ ꯍꯔꯥꯎꯅ ꯂꯩꯒꯗꯕ ꯍꯔꯥꯎꯅ ꯆꯠꯀꯗꯕꯁꯦꯀꯣ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯀꯧꯅꯍꯟꯗ꯭ꯔꯦ ꯃꯥꯅ ꯃꯅꯦꯁꯤꯡꯁꯤꯗꯀꯣ ꯃꯌꯥꯏꯃꯁꯤꯗ ꯏꯟꯁꯤꯜꯂꯤꯁꯦ ꯃꯌꯥꯏꯃꯁꯦ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇꯦ ꯍꯥꯏꯕ ꯌꯨꯝ ꯀꯥꯏꯅꯕ ꯁꯤꯜꯂꯤꯅꯤ ꯑꯗꯣ ꯃꯌꯥꯏꯃꯁꯤꯗ ꯃꯥꯅ ꯈꯪꯍꯟꯅꯤꯡꯉꯦ ꯍꯥꯏꯕ ꯍꯥꯏꯗꯤ ꯃꯕꯨꯡ ꯑꯃ ꯑꯣꯏꯅ ꯅꯨꯡꯁꯤꯕꯒꯤꯀꯣ ꯑꯗꯣ ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏ ꯃꯥꯁꯦ ꯈꯣꯡ ꯊꯥꯡꯗꯣꯛꯄꯗꯀꯣ ꯐꯠꯇꯕ ꯃꯤꯅ ꯌꯣꯝꯁꯤꯜꯂꯛꯑꯗꯤ ꯊꯥꯡꯐꯝ ꯂꯩꯇꯦ ꯌꯥꯝꯅ ꯋꯥꯏ ꯃꯥꯕꯨ ꯑꯉꯥꯎꯕ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇꯀꯣ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯈꯔ ꯂꯥꯡꯕ ꯑꯩꯈꯣꯏꯒꯤ ꯋꯥꯁꯦ ꯗꯣꯡ ꯉꯥꯡꯕ ꯑꯣꯏꯒꯟꯕꯒꯤꯅꯦ ꯃꯥꯁꯦ ꯃꯌꯥꯝꯁꯤꯅ ꯃꯥꯕꯨ ꯀꯜꯂꯛꯄ ꯃꯌꯥꯝꯁꯤꯅ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯃꯥꯕꯨ ꯑꯉꯥꯎꯕ ꯁꯤꯟꯕꯤꯕ ꯃꯥꯅ ꯋꯥ ꯑꯝꯇ ꯉꯥꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯦꯝ ꯀꯊꯥꯏꯅꯕꯤꯕꯁꯦ ꯇꯧꯕꯤ ꯁꯤꯒꯤ ꯑꯣꯏꯅ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ
ꯐꯥꯎꯏ ꯍꯥꯏ ꯑꯗꯣ ꯃꯥꯅꯗꯤ ꯃꯋꯥ ꯀꯔꯤꯝꯇ ꯂꯧꯗꯦ ꯅꯪꯅ ꯀꯣ ꯃꯥꯒꯤ ꯋꯥꯈꯜꯗ ꯍꯥꯏꯁꯦ ꯅꯣꯏꯅ ꯑꯩꯁꯦ ꯀꯣ ꯅꯪ ꯑꯃꯅ ꯑꯩꯁꯦ ꯐꯠꯇꯅ ꯎꯔꯒ ꯑꯉꯥꯎꯕꯅꯦꯅ ꯈꯜꯂꯁꯨ ꯑꯩꯅꯁꯨ ꯅꯪꯁꯦ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦꯅ ꯍꯥꯏ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯅꯤ ꯁꯤꯗꯤ ꯋꯥꯔꯤꯁꯦ ꯁꯤꯗ ꯂꯣꯏꯔꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤꯅꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤꯅꯤ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯐꯕꯅ ꯂꯧꯁꯜꯂꯨ ꯐꯠꯇꯕꯅ ꯑꯗꯨꯝ ꯂꯧꯁꯟꯕꯤꯔꯨꯅꯨ ꯉꯁꯥꯏꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯗ ꯃꯌꯥꯝ ꯊꯦꯡꯅꯔꯦꯅꯀꯣ ꯏꯟꯈꯠꯂꯛꯄ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗꯗꯤꯁꯦ ꯅꯨꯄꯥꯁꯦ ꯃꯈꯜ ꯌꯥꯝ ꯌꯥꯝꯃꯤꯀꯣ ꯑꯗꯨꯅ ꯌꯥꯝꯅ ꯐꯕ ꯃꯥꯜꯂꯨꯔꯁꯨꯀꯣ ꯍꯦꯛ ꯌꯦꯡꯕꯗ ꯐꯕ ꯃꯥꯜꯂꯁꯨ ꯌꯥꯝ ꯐꯠꯇꯕ ꯑꯃ ꯑꯣꯏꯔꯝꯃꯦ ꯑꯗꯨꯒ ꯐꯠꯇꯕ ꯃꯥꯟꯕ ꯑꯃꯁꯨ ꯌꯥꯝ ꯐꯕ ꯑꯃ ꯑꯣꯏꯔꯝꯃꯤꯗꯅ ꯁꯤꯅꯤ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤꯁꯦ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ